Hello ma'am, wari sasi lako ngahatang nasise aigi first live video ni. Kanang mo laitraba khangde. Ma'am kanang mo laitrabo. Hello ma'am. Kananum di like am khukpide kanano khangde dosu. Ma'am comments tong noro o pinaro o. Dia Livestream. Hello Julia A Deepika ni ai. Hello Deepika. Welcome. Aigi live video da chang pagi. Kamai tauri nungairibo. Usa Leima blog. Julia Aisu lae. Welcome, welcome, welcome. Aigi live video da chang pagi. Bijen Singha. Se kam dauri nungairibo. Nungairi Bijen kuire aigi bro se wai sanada ba aisu video upload taudrabani na wai sanaba su kena taudre. Welcome. Aigi live video da chang pagi. Ma'am kamai tauri. Nungai naribo. Bijen singa na hai nungai che na. Kari hinjang chage. Usa Leima blog. Kari mo reply pirak tere. Kari hinjang chage. Usa Leima blog na hai re. Nungai ri hai batai na. Chanbi Devi Jumda kai numit laktori ke neto nai. Jumda ai kino heng Friday ki nungthinda lakani. Usa Leima blog hai re. Berry thongba chai as berry thongba dodi aigi favorite ni. Dia Livestream na hai re college friend Deepika khangdraboy. Khangi Deepi khangi. Khangi. Aina nang dia hai na thambado ga ado na kena taudraba aina haidi confuse oiraba. Welcome aigi blog ka chang pegi. Bijen singa na hai re ngari kangsoi ngari hai ngari kangsoi chai na saurong ngani ngai thongbadi. Chanbi Devi na hai re ai ngai di neton munu yengninge. Hoi Chanbi leiramu lakto miyang na. Dia Livestream kai de lege hoji akoi hoji Rangpur da shift oire ADC goli da. Maya mate di laknaro. Kai de lege ngatang wai sanasi nasi se egi first live video ni. Usa Leima blog angang kai da tamge. Angang se hujikti play school da thare kenogi ikolagi machinda leiba little pillars school loga ne aduga play school da thari hujik. Dia Livestream na kaina hai kuire udaba nongma unasi
ꯗꯤꯄꯤ ꯂꯥꯛꯑꯣ ꯎꯅꯁꯤ ꯅꯣꯡꯃ ꯁꯤꯒ ꯑꯗꯨꯝ ꯑꯩꯈꯣꯏ ꯔꯪꯄꯨꯔꯗ ꯑꯣꯏꯅ ꯎꯅꯁꯤ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯀꯣꯏꯔꯛꯑꯣ ꯅꯪ ꯐꯣꯟ ꯇꯧꯔꯛꯎ ꯆꯟꯕꯤ ꯗꯦꯕꯤ ꯃꯨꯅꯨ ꯌꯦꯡꯒꯦ ꯃꯨꯅꯨ ꯇꯨꯝꯃꯤ ꯍꯧꯖꯤꯛ ꯃꯥ ꯇꯨꯝꯕꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯂꯥꯏꯚ ꯂꯥꯛꯏꯅꯤ ꯃꯥ ꯇꯨꯝꯗ꯭ꯔꯗꯤ ꯌꯥꯝ ꯕꯦꯔꯥꯅꯤ ꯗꯤꯌꯥ ꯂꯥꯏꯁ꯭ꯔꯝꯅ ꯎꯅꯁꯤ ꯍꯥꯏꯔꯦ ꯎꯅꯁꯤ ꯎꯅꯁꯤꯀꯣ ꯀꯨꯏꯔꯦ ꯎꯅꯗꯕ ꯀꯣꯂꯦꯖ ꯂꯣꯏꯕꯗꯒꯤ ꯃꯥꯂꯦꯝ ꯐꯥꯔꯝ ꯄ꯭ꯔꯣꯗꯛꯅ ꯍꯥꯏꯔꯦ ꯁꯅꯥ ꯁꯅꯥꯃꯍꯤ ꯏꯁ ꯕꯦꯛ ꯁꯅꯥꯃꯍꯤ ꯏꯁ ꯕꯦꯛ ꯃꯥꯂꯦꯝ ꯐꯥꯔꯝ ꯄ꯭ꯔꯣꯗꯛ ꯋꯦꯜꯀꯝ ꯑꯩꯒꯤ ꯕ꯭ꯂꯣꯛꯇ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯑꯟꯖꯂꯤ ꯂꯨꯀ꯭ꯔꯝꯅ ꯍꯥꯏꯔꯦ ꯍꯥꯏ ꯖꯨꯂꯤꯌꯥ ꯍꯥꯏ ꯑꯟꯖꯂꯤ ꯋꯦꯜꯀꯝ ꯎꯁꯥ ꯂꯩꯃ ꯕ꯭ꯂꯣꯛꯅ ꯃꯥꯂꯦꯝ ꯋꯦꯜꯀꯝ ꯍꯥꯏꯔꯛꯑꯦ ꯎꯁꯥꯂꯦꯃ ꯕ꯭ꯂꯣꯛ ꯑꯟꯖꯂꯤ ꯋꯦꯜꯀꯝ ꯍꯥꯏꯔꯛꯑꯦ ꯑꯟꯖꯂꯤ ꯅꯪꯉꯣꯟꯗ ꯋꯦꯜꯀꯝ ꯍꯥꯏꯔꯛꯑꯦ ꯎꯁꯥꯂꯦꯃꯅ ꯕꯦꯝꯆꯥ ꯃꯩꯇꯩ ꯆꯦ ꯑꯣ ꯑꯩꯁꯨ ꯂꯥꯛꯑꯦ ꯖꯨꯂꯤꯌꯥ ꯋꯦꯜꯀꯝ ꯆꯤꯆꯦ ꯃꯥꯂꯦꯝ ꯐꯥꯔꯝ ꯄ꯭ꯔꯣꯗꯛꯅ ꯍꯥꯏꯔꯛꯑꯦ ꯏꯀꯣꯛ ꯅꯣꯟꯖꯔꯤ ꯎꯁꯥꯏ ꯎꯁꯥ ꯂꯩꯃ ꯕ꯭ꯂꯣꯛꯇ ꯍꯥꯏꯔꯛꯏꯅꯤ ꯏꯀꯣꯛ ꯅꯣꯟꯖꯔꯤ ꯍꯥꯏꯔꯛꯑꯦ ꯃꯥꯂꯦꯝ ꯐꯥꯔꯝ ꯄ꯭ꯔꯣꯗꯛꯅ ꯕꯦꯝꯆꯥ ꯃꯩꯇꯩꯗꯁꯨ ꯍꯥꯏꯔꯛꯑꯦ ꯆꯦ ꯕꯦꯝꯆꯥ ꯅꯪꯉꯣꯟꯗꯁꯨ ꯍꯥꯏꯔꯛꯑꯦ ꯑꯟꯖꯂꯤ ꯂꯨꯀꯝ ꯊꯦꯡꯀ꯭ꯌꯨ ꯆꯦ ꯎꯁꯥ ꯍꯥꯏꯔꯦ ꯎꯁꯥ ꯂꯩꯃ ꯕ꯭ꯂꯣꯛ ꯂꯥꯏꯚ ꯌꯣꯃꯟꯅ ꯃꯤꯠ ꯁꯥꯔꯦ ꯑꯩꯒꯤꯗꯤ ꯑꯍꯥꯟꯕ ꯐꯥꯔꯁ ꯂꯥꯏꯐꯀꯤ ꯁꯦꯁꯦ ꯃꯃꯤꯠ ꯁꯥꯔꯁꯨ ꯉꯥꯏꯍꯥꯛ ꯁꯨꯅꯁꯤ ꯋꯥꯔꯤ ꯃꯥꯂꯦꯝ ꯐꯥꯔꯝ ꯄ꯭ꯔꯣꯗꯛꯅ ꯍꯥꯏ ꯍꯥꯏ ꯑꯟꯖꯂꯤ ꯍꯥꯏꯔꯛꯏ ꯃꯦꯝꯆꯥ ꯃꯤꯇꯩ ꯈꯨꯕꯤ ꯃꯉꯥ ꯂꯥꯏꯛ ꯃꯉꯥ ꯄꯤꯔꯛꯑꯦ ꯌꯦꯡꯉꯣ ꯊꯦꯡꯀ꯭ꯌꯨ ꯃꯥꯂꯦꯝ ꯐꯥꯔꯝ ꯄ꯭ꯔꯣꯗꯛꯅ ꯍꯥꯏꯔꯦ ꯑꯩꯅꯗꯤ ꯐ꯭ꯔꯦꯟꯁ ꯈꯨꯗꯤꯡꯃꯛ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯖꯕꯅꯤ ꯍꯥꯏ ꯑꯩꯈꯣꯏꯁꯨ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯋꯤ ꯑꯗꯒꯤ ꯑꯟꯖꯂꯤ ꯂꯨꯀ꯭ꯔꯝꯅ ꯍꯥꯏꯔꯛꯑꯦ ꯍꯦꯜꯂꯣ ꯃꯥꯂꯦꯝ ꯃꯦꯝꯆꯥ ꯃꯩꯇꯩꯅ ꯍꯥꯏꯔꯛꯑꯦ ꯃꯥꯂꯦꯝ ꯕ꯭ꯔꯣ ꯍꯦꯜꯂꯣ ꯍꯥꯏꯔꯛꯑꯦ ꯎꯁꯥ ꯂꯩꯃ ꯕ꯭ꯂꯣꯛꯅ ꯖꯨꯂꯤꯌꯥꯁꯨ ꯃꯌꯥꯝꯒꯤ ꯂꯥꯏꯐꯇ ꯃꯌꯥꯝꯒꯤ ꯂꯥꯏꯐꯇ ꯆꯪꯉꯛꯑꯣ ꯑꯩꯁꯨ ꯌꯥꯎꯏ ꯉꯔꯥꯡꯁꯨ ꯌꯥꯎꯋꯤ ꯅꯍꯥꯟ ꯃꯔꯛ ꯃꯔꯛꯇꯁꯨ ꯌꯥꯎꯋꯦꯕꯀꯣ ꯑꯗꯣ ꯑꯩ ꯑꯉꯥꯡꯁꯦ ꯈꯔ ꯃꯁꯥ ꯍꯧꯖꯤꯛ ꯉꯁꯤꯗꯩꯗꯤ ꯈꯤꯇꯪ ꯐꯔꯦ ꯑꯗꯣ ꯂꯍꯥꯟ ꯃꯁꯥ ꯉꯝꯗꯕꯗꯨꯅꯅꯦ ꯑꯩ ꯌꯥꯝ ꯌꯥꯎꯕ ꯉꯝꯗ꯭ꯔꯤꯕ ꯑꯟꯖꯂꯤ ꯂꯨꯀ꯭ꯔꯝꯅ ꯆꯦ ꯕꯦꯝꯆꯥ ꯋꯦꯜꯀꯝ ꯍꯥꯏꯔꯛꯑꯦ ꯃꯥꯂꯦꯝ ꯐꯥꯔꯝ ꯄ꯭ꯔꯣꯗꯛꯅ ꯆꯁꯃꯥꯒꯁꯦ ꯐꯖ ꯐꯖꯕ ꯎꯠꯂꯦ ꯕꯦꯝꯆꯥ ꯃꯩꯇꯩꯅ ꯑꯟꯖꯨ ꯍꯥꯏꯔꯦ ꯃꯥꯂꯦꯝ ꯐꯥꯔꯝ ꯄ꯭ꯔꯣꯗꯛ ꯂꯥꯏꯛ ꯃꯉꯥ ꯕꯤꯖꯦꯟꯁꯤꯡꯅ ꯀꯩ ꯑꯣꯏꯅ ꯉꯝꯗ꯭ꯔꯤꯅꯣ ꯆꯦ ꯚꯥꯏꯔꯦꯜ ꯐꯤꯚꯔ ꯑꯣꯏꯔꯤꯕ ꯑꯉꯥꯡꯁꯦ ꯑꯗꯒꯤꯗꯤ ꯈꯔ ꯚꯣꯃꯤꯇꯤꯡꯁꯨ ꯇꯧꯅ ꯈꯣꯠꯅ ꯇꯧꯔꯦ ꯑꯗꯨꯗꯨꯅ ꯑꯁ ꯃꯥ ꯅꯥꯔꯨꯕꯗꯨꯒ ꯌꯥꯝ ꯀꯩꯅꯣ ꯇꯧꯔꯨꯔꯦ ꯑꯗꯨ ꯀꯩꯝ ꯆꯥꯗꯅ ꯈꯣꯠꯇꯅ ꯇꯧꯔꯦꯕ ꯑꯉꯥꯡꯗꯣ ꯑꯗꯣ ꯍꯧꯖꯤꯛꯄꯨꯗꯤ ꯈꯔ ꯐꯔꯦ ꯎꯁꯥꯂꯦꯃ ꯕ꯭ꯂꯣꯛ ꯀꯅꯥ ꯀꯅꯥꯅꯣ ꯑꯟꯖꯨ ꯍꯥꯏꯁꯦ ꯆꯦ ꯕꯦꯝꯆꯥ ꯎꯁꯥꯂꯦꯝꯕ ꯕ꯭ꯂꯣꯛꯅ ꯍꯥꯏꯔꯦ ꯀꯅꯥ ꯀꯅꯥꯅꯣ ꯑꯟꯖꯨ ꯍꯥꯏꯁꯦ ꯆꯦ ꯕꯦꯝꯆꯥꯗ ꯗꯤꯌꯥ ꯂꯥꯏꯁ꯭ꯔꯝꯅ ꯑꯉꯥꯡ ꯆꯍꯤ ꯀꯌꯥ ꯐꯥꯔꯒꯦ ꯍꯟꯗꯛ 3.5 ꯐꯥꯔꯦ ꯕꯤꯖꯦꯟꯁꯤꯡꯅ ꯍꯥꯏꯔꯦ ꯃꯦꯝꯆꯥ ꯃꯩꯇꯩ ꯖꯨꯂꯤꯌꯥ ꯀꯩ ꯍꯤꯟꯖꯥꯡ ꯍꯥꯏ ꯉꯁꯤꯗꯤ ꯆꯤꯛꯀꯟ ꯊꯣꯡꯕ ꯆꯥꯔꯦ ꯃꯥꯂꯦꯝ ꯐꯥꯔꯝ ꯄ꯭ꯔꯣꯗꯛꯅ ꯑꯟꯖꯨ ꯍꯥꯏ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯤꯠ ꯂꯪꯊꯣꯔꯛꯑꯦ ꯑꯟꯖꯨ ꯍꯥꯏꯁꯦ ꯀꯅꯥꯅꯣ ꯍꯥꯏꯅ ꯑꯟꯖꯂꯤ ꯂꯨꯀ꯭ꯔꯝꯅ ꯍꯥꯏꯔꯦ ꯂꯥꯏꯛ ꯗꯟ ꯄꯤꯔꯛꯑꯦ ꯑꯩꯉꯣꯟꯗ ꯎꯁꯥ ꯂꯩꯃ ꯕ꯭ꯂꯣꯛ ꯂꯥꯏꯛ ꯇꯧꯔꯦ ꯊꯦꯡꯀ꯭ꯌꯨ ꯄꯨꯟꯁꯤꯔꯣ ꯂꯥꯛꯑꯦ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯏꯆꯦ ꯑꯩꯒꯤ ꯂꯥꯏꯚ ꯚꯤꯗꯤꯑꯣꯗ ꯆꯪꯉꯛꯄꯒꯤꯗꯃꯛꯇ ꯑꯟꯖꯂꯤ ꯂꯨꯀ꯭ꯔꯝꯅ ꯆꯦ ꯕꯦꯝꯆꯥ ꯍꯥꯏꯅ ꯀꯧꯔꯛꯑꯦ ꯍꯦꯟꯁꯦꯛ ꯇꯧꯔꯛꯑꯦ ꯕꯦꯝꯆꯥ ꯃꯤꯇꯩꯅ ꯑꯟꯖꯨꯅ ꯑꯗꯨꯝ ꯈꯪꯖꯔꯛꯀꯅꯤ ꯎꯁꯥꯏ ꯑꯟꯖꯨꯅ ꯑꯗꯨꯝ ꯈꯨꯝꯖꯔꯛꯀꯅꯤ ꯎꯁꯥꯏ ꯗꯤꯌꯥ ꯂꯥꯏꯁ꯭ꯔꯝꯅ ꯍꯥꯏꯔꯦ ꯌꯥꯝꯅ ꯁꯥꯕ꯭ꯔꯣ ꯑꯗꯨꯒ ꯁꯥꯕꯁꯤꯗꯤ ꯍꯟꯗꯛ ꯈꯔꯅꯤꯁꯤ ꯅꯣꯡ ꯆꯨꯕꯅꯤꯅꯅꯦ ꯈꯤꯇꯪꯗꯤ ꯐꯩ ꯑꯗꯨꯝ ꯁꯥꯕꯨꯗꯤ ꯁꯥꯏ ꯅꯨꯡꯁꯥ ꯁꯥꯔꯛꯑꯒꯗꯤ ꯑꯗꯣ ꯏꯃꯨꯡꯗ ꯂꯩꯔꯒꯗꯤ ꯈꯪꯗꯦ ꯃꯄꯥꯟ ꯊꯣꯛꯑꯒ ꯌꯥꯝ ꯁꯥꯏ ꯃꯥꯂꯦꯝ ꯐꯥꯔꯝ ꯄ꯭ꯔꯣꯗꯛꯅ ꯍꯥꯏꯔꯦ ꯖꯨꯂꯤꯌꯥ ꯌꯥꯝ ꯐꯖꯩ ꯊꯦꯡꯀ꯭ꯌꯨ
ꯑꯗꯣ ꯑꯩꯒꯤꯗꯤ ꯚꯤꯗꯤꯑꯣꯗ ꯌꯥꯝꯅ ꯊꯤꯌꯦ ꯑꯩ ꯃꯁꯛꯁꯦ ꯈꯪꯉꯕ ꯃꯃꯥꯏꯒꯤꯗꯤ ꯆꯥꯎ ꯆꯥꯎꯅ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯎꯔꯝꯗꯣꯏꯕ ꯈꯪꯄꯣ ꯅꯠꯇꯦ ꯌꯥꯝ ꯕꯤꯖꯦꯟꯁꯤꯡꯅ ꯃꯨꯛꯕꯥꯡ ꯊꯥꯡꯒꯠꯂꯛꯑꯣ ꯆꯦ ꯍꯣꯏ ꯍꯧꯖꯤꯛ ꯀꯩꯅꯣ ꯊꯥꯡꯒꯠꯀꯦꯗꯤ ꯈꯜꯂꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯡꯁꯤꯗꯤ ꯅꯧꯔꯤꯕꯅꯤꯅꯅꯦꯀꯣ ꯑꯩꯈꯣꯏ ꯆꯦꯅꯦꯜꯁꯤꯡꯁꯦ ꯄꯨꯝꯅꯃꯛ ꯁꯤꯕ ꯇꯥꯔꯦ ꯑꯗꯨꯗꯨꯅ ꯑꯗꯨꯝ ꯊꯥꯡꯒꯠꯀꯦ ꯍꯥꯏꯅꯗꯤ ꯈꯜꯂꯦ ꯌꯥꯝꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕꯒꯤ ꯅꯠꯇ꯭ꯔꯒꯁꯨ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯖꯍꯥ ꯑꯃ ꯇꯧꯕ ꯑꯗꯨꯗꯣ ꯊꯥꯡꯒꯠꯀꯦ ꯍꯥꯏꯅ ꯈꯜꯂꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯆꯦꯅꯦꯜꯁꯦ ꯅꯧꯅ ꯈꯤꯇꯪꯇ ꯍꯤꯡꯒꯠꯂꯛꯄꯇ ꯉꯥꯏꯕꯅꯤꯅꯀꯣ ꯊꯥꯡꯒꯠꯀꯦ ꯍꯥꯏꯅ ꯈꯜꯂꯦ ꯃꯅꯤꯄꯨꯔꯗ ꯇꯧꯔꯤꯕ ꯑꯋꯥ ꯅꯨꯡꯉꯥꯏꯇꯕ ꯇꯧꯔꯤꯕꯁꯤꯡꯕꯨꯗꯤ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯩꯈꯣꯏꯁꯨꯀꯣ ꯑꯗꯨꯏꯁꯨ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯦ ꯁꯤꯕ ꯇꯥꯔꯦꯅ ꯊꯥꯡꯒꯠꯀꯦ ꯍꯥꯏꯅꯗꯤ ꯈꯜꯂꯦ ꯕꯦꯝꯆꯥ ꯃꯤꯇꯩꯅ ꯑꯩꯁꯦ ꯃꯤ ꯉꯥꯎꯍꯜꯂꯤꯅꯦ ꯌꯥꯏ ꯃꯥꯂꯦꯝꯐꯝ ꯄ꯭ꯔꯣꯗꯛꯅ ꯂꯩꯁꯥꯔꯤꯉꯩ ꯌꯥꯝ ꯂꯩꯁꯥꯔꯤꯉꯩꯗ ꯌꯥꯝ ꯐꯖꯔꯝꯅꯤꯀꯣ ꯑꯩ ꯈꯪꯗꯦꯗꯣꯗꯤ ꯐꯖꯩꯔ ꯊꯤꯔ ꯍꯥꯏꯅ ꯑꯗꯨꯁꯨ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯃꯦꯝꯆꯥ ꯃꯤꯇꯩ ꯑꯅꯧꯕ ꯃꯤ ꯌꯥꯎꯔꯗꯤ ꯖꯣꯏꯟ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏ ꯑꯅꯧꯕ ꯃꯤ ꯌꯥꯎꯔꯗꯤ ꯖꯣꯏꯟ ꯇꯧꯕꯤꯔꯛꯑꯣ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯔꯦ ꯑꯦꯟ ꯖꯤ ꯀꯤꯔꯦꯟ ꯕꯂꯥꯁꯤꯡꯅ ꯗꯣꯟꯆꯥ ꯂꯥꯛꯑꯣ ꯆꯥ ꯊꯛꯑꯁꯤ ꯌꯥꯏ ꯍꯣꯏ ꯅꯥꯎꯕꯤ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯆꯦꯇꯣꯟ ꯃꯆꯥꯅꯨꯄꯤꯅꯤ ꯑꯦꯟꯖꯤ ꯀꯤꯔꯦꯟ ꯕꯂꯥ ꯍꯥꯏꯁꯦ ꯍꯣꯏ ꯅꯥꯎꯕꯤ ꯅꯪ ꯂꯩꯇꯕꯗꯒꯤ ꯑꯩꯁꯨ ꯆꯥꯒ ꯑꯝꯇ ꯊꯛꯇꯔꯦ ꯕꯣꯛꯇꯣꯟꯒ ꯅꯣꯏꯅꯤ ꯂꯩꯔꯗꯤ ꯆꯥꯗꯣ ꯑꯩꯁꯨ ꯊꯛꯏꯕ ꯃꯥꯂꯦꯝ ꯐꯥꯔꯝ ꯄ꯭ꯔꯣꯗꯛꯅ ꯑꯦꯟꯖꯤ ꯅꯪ ꯑꯦꯟꯖꯤ ꯍꯥꯏꯁꯦ ꯑꯦꯟꯖꯤ ꯍꯥꯏꯔ ꯅꯪ ꯍꯥꯏꯔ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯀꯩ ꯍꯥꯏꯅꯣ ꯗꯤꯌꯥ ꯂꯥꯏꯁ꯭ꯔꯝ ꯍꯥꯟꯅꯗꯒꯤꯁꯨ ꯐꯖꯩ ꯍꯧꯖꯤꯛꯁꯨ ꯐꯖꯅ ꯑꯗꯨꯝ ꯂꯩꯔꯤ ꯖꯨꯂꯤꯌꯥ ꯊꯦꯡꯀ꯭ꯌꯨ ꯗꯤꯄꯤ ꯊꯥꯒꯠꯄꯩꯗꯃꯛꯇ ꯕꯦꯝꯆꯥ ꯃꯤꯇꯩ ꯃꯥꯂꯦꯝ ꯀꯩ ꯃꯊꯦꯜ ꯕꯦꯝꯆꯥ ꯃꯤꯇꯩꯅ ꯖꯨꯂꯤꯌꯥ ꯃꯨꯛꯕꯥꯡ ꯇꯧꯔꯛꯈꯤꯅꯨꯀꯣ ꯍꯥꯏ ꯃꯨꯛꯕꯥꯡ ꯇꯧꯔꯛꯈꯤꯅꯨ ꯍꯥꯏ ꯑꯣ ꯑꯣ ꯍꯣꯏ ꯍꯣꯏ ꯃꯨꯛꯕꯥꯡꯗꯤ ꯇꯧꯔꯔꯣꯏ ꯑꯗꯨꯒ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯑꯃꯈꯛꯇꯤ ꯑꯗꯨꯝ ꯊꯥꯡꯒꯠꯂꯛꯀꯦꯅ ꯈꯜꯂꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯄꯨꯄꯨꯛꯇꯣ ꯂꯩꯈꯤꯗꯕꯒꯤꯅꯦ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯑꯃꯈꯛ ꯀꯩꯅꯣ ꯇꯧꯅ ꯑꯗꯨꯝ ꯃꯦꯃꯣꯔꯤ ꯑꯣꯏꯍꯧꯅꯕ ꯍꯥꯏꯅꯅꯦ ꯑꯗꯨꯒꯤ ꯂꯩꯈꯤꯗ꯭ꯔꯦꯕꯅꯦꯀꯣ ꯑꯩꯈꯣꯏ ꯄꯨꯄꯨꯛꯇꯣ ꯑꯗꯨꯗꯨꯒꯤ ꯑꯗꯨꯝ ꯈꯛꯇꯤ ꯊꯥꯡꯒꯠꯀꯦ ꯍꯥꯏꯅꯗꯤ ꯑꯩ ꯑꯗꯨꯝ ꯈꯜꯂꯤ ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯑꯣ ꯀꯩꯅꯣ ꯍꯥꯏꯗꯤ ꯂꯩꯈꯤꯗꯕꯅꯤꯅꯅꯦꯀꯣ ꯆꯥꯄꯤꯇꯤ ꯖꯨꯂꯤꯌꯥ ꯃꯨꯛꯕꯥꯡ ꯇꯧꯔ ꯃꯥꯂꯦꯝꯐꯝ ꯄ꯭ꯔꯣꯗꯛꯅ ꯕꯦꯝꯆꯥ ꯉꯁꯤꯗꯤ ꯊꯔꯣꯏ ꯊꯣꯡꯕ ꯑꯗꯣꯝꯗꯤ ꯌꯥꯏ ꯑꯁ ꯍꯥꯎꯔꯝꯒꯅꯤꯕ ꯃꯥꯂꯦꯝ ꯊꯔꯣꯏ ꯊꯣꯡꯕꯗꯣ ꯑꯩ ꯌꯥꯝ ꯄꯥꯝꯖꯩ ꯐꯧꯖꯟ ꯍꯥꯏ ꯐꯧꯖꯟ ꯍꯥꯏ ꯍꯜꯂꯣ ꯋꯦꯜꯀꯝ ꯃꯥꯏ ꯆꯦꯅꯦꯜ ꯑꯦꯟꯖꯤ ꯀꯤꯔꯟꯕꯂꯥꯅ ꯍꯥꯏꯔꯤꯕ ꯐꯖꯕꯩꯒꯤꯅꯤ ꯑꯩꯈꯣꯏ ꯈꯥꯇꯣꯟꯅ ꯂꯧꯏꯁꯦ ꯌꯥꯏ ꯑꯦꯟꯖꯤ ꯀꯤꯔꯟꯕꯂꯥꯁꯤꯡꯍꯅ ꯍꯥꯏꯕ ꯐꯖꯕꯒꯤꯅꯤ ꯌꯥꯏ ꯑꯩꯈꯣꯏ ꯈꯥꯇꯣꯟꯅ ꯂꯧꯔꯤꯁꯦ ꯑꯩꯁꯦ ꯑꯣ ꯑꯗꯨ ꯊꯤꯔꯝꯃꯗꯤ ꯂꯧꯔꯣꯏꯅꯦ ꯐꯧꯖꯅ ꯍꯥꯏꯔꯦ ꯍꯥꯏ ꯕꯦꯝꯆꯥ ꯃꯤꯇꯩ ꯃꯥꯂꯦꯝ ꯑꯩꯗꯤ ꯃꯥꯏꯔꯦꯟ ꯆꯥꯏ ꯏꯁ ꯃꯥꯏꯔꯦꯟ ꯊꯣꯡꯕꯗ ꯍꯥꯎꯅꯤ ꯏꯆꯦ ꯕꯦꯝꯆꯥ ꯃꯥꯂꯦꯝꯐꯥꯝ ꯄ꯭ꯔꯣꯗꯛꯅ ꯍꯥꯏꯔꯛꯑꯦ ꯑꯦꯟ ꯖꯤ ꯀꯤꯔꯟꯕꯂꯥ ꯑꯣ ꯑꯦꯟ ꯖꯤ ꯀꯤꯔꯟꯕꯂꯥ ꯍꯥꯏꯁꯦ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤ ꯏꯆꯦꯇꯣꯟꯒꯤ ꯃꯆꯥꯅꯤꯑꯕ ꯑꯩꯈꯣꯏꯒꯤ ꯏꯇꯩꯇꯣꯟꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯕꯕꯥ ꯁꯅꯥ ꯃꯨꯇꯨꯝ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯍꯥꯏ ꯑꯣ ꯋꯦꯜꯀꯝ ꯕꯕꯥ ꯁꯅꯥ ꯃꯨꯇꯨꯝ ꯑꯗꯣ ꯑꯩꯁꯦ ꯀꯩꯅꯣꯅꯤ ꯑꯩꯒꯤ ꯅꯨꯄꯥ ꯃꯌꯨꯝꯁꯦ ꯔꯥꯅꯤꯄꯨꯔꯒꯤꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯑꯉꯥꯡꯁꯦ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯔꯣꯡꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒ ꯁꯤꯐ ꯇꯧꯔꯛꯑꯦ ꯔꯣꯡꯄꯨꯔꯒꯤ ꯌꯨꯝꯁꯤꯒ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯑꯩꯈꯣꯏ ꯁꯤꯒ ꯂꯩꯔꯦ ꯑꯗꯣ ꯌꯨꯝꯗꯁꯨ ꯆꯠꯂꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯀꯥꯏ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯑꯇꯩꯗꯤ ꯑꯟꯖꯂꯤ ꯎꯁꯥ ꯂꯩꯃ ꯕ꯭ꯂꯣꯛ ꯑꯇꯩ ꯀꯥꯏ ꯀꯥꯏ ꯆꯠꯅꯈ꯭ꯔꯒꯦ ꯌꯥꯝ ꯇꯨꯃꯤꯟꯅ ꯂꯩꯅꯈ꯭ꯔꯦ ꯑꯟꯖꯂꯤ ꯂꯨꯀ꯭ꯔꯝ ꯀꯩ ꯌꯦꯟꯖꯥꯡ ꯆꯥꯒꯦ ꯖꯨꯂꯤꯌꯥ ꯑꯣ ꯑꯟꯖꯂꯤ ꯑꯩ ꯉꯁꯤꯗꯤ ꯆꯤꯛꯀꯦꯟ ꯑꯣꯏꯅ ꯆꯥꯔꯦ ꯅꯪꯗꯤ ꯀꯩ ꯌꯦꯟꯖꯥꯡ ꯆꯥꯒꯦ ꯑꯣ ꯕꯦꯝꯆꯥ ꯃꯤꯇꯩ ꯑꯩ ꯂꯩꯌꯦ ꯑꯣ ꯑꯩꯗꯤ ꯇꯨꯃꯤꯟ ꯂꯩꯕꯗꯨꯒ ꯆꯦ ꯍꯣꯏ ꯊꯣꯛꯈ꯭ꯔ ꯃꯥꯅꯦ ꯈꯜꯂꯨꯔꯦ
ꯑꯟꯖꯂꯤ ꯂꯨꯀ꯭ꯔꯝꯅ ꯑꯩꯗꯤ ꯎꯇꯤ ꯊꯣꯡꯕ ꯆꯥꯏ ꯑꯣ ꯉꯁꯤ ꯋꯦꯗꯔꯁꯤꯒꯗꯤ ꯎꯇꯤ ꯊꯣꯡꯕꯗ ꯌꯥꯝ ꯆꯥꯟꯅꯔꯦ ꯑꯩ ꯅꯣꯡ ꯆꯨꯕꯒ ꯂꯣꯏꯅꯅ ꯍꯥꯎꯔꯝꯒꯅꯤ ꯀꯩ ꯎꯇꯤꯅꯣ ꯕꯦꯝꯆꯥ ꯃꯤꯇꯩ ꯑꯩ ꯗꯨꯀꯥꯟ ꯆꯠꯄꯒꯤ ꯂꯣꯏꯁꯤꯜꯂꯤꯀꯣ ꯖꯨꯂꯤꯌꯥ ꯕꯦꯝꯆꯥ ꯃꯤꯇꯩꯅ ꯑꯩ ꯗꯨꯀꯥꯟ ꯆꯠꯄꯒꯤ ꯂꯣꯏꯁꯤꯜꯂꯤꯀꯣ ꯖꯨꯂꯤꯌꯥ ꯍꯣꯏ ꯆꯦ ꯂꯣꯏꯁꯤꯜꯂꯨ ꯂꯣꯏꯁꯤꯜꯂꯨ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯒ ꯑꯗꯨꯝ ꯖꯣꯏꯟ ꯇꯧꯔꯛꯎ ꯑꯟꯖꯂꯤ ꯂꯨꯀ꯭ꯔꯝꯅ ꯃꯣꯇꯣꯔ ꯎꯇꯤ ꯍꯥꯎꯔꯅꯤ ꯑꯟꯖꯂꯤ ꯃꯌꯥꯝ ꯑꯇꯩꯗꯤ ꯀꯥꯏ ꯀꯥꯏ ꯆꯠꯅꯈ꯭ꯔꯒꯦ ꯑꯣ ꯅꯥꯎꯔꯦꯝ ꯔꯠꯅꯥ ꯕ꯭ꯂꯣꯛꯁ ꯂꯥꯛꯑꯦ ꯋꯦꯜꯀꯝ ꯔꯠꯅꯥ ꯍꯥꯏ ꯔꯠꯅꯥ ꯔꯠꯅꯥꯅ ꯍꯥꯏ ꯍꯥꯏꯔꯛꯑꯦ ꯍꯥꯏ ꯔꯠꯅꯥ ꯋꯦꯜꯀꯝ ꯃꯦꯝꯆꯥ ꯃꯤꯇꯩꯅ ꯃꯌꯥꯝꯒꯤ ꯀꯣꯃꯦꯟ ꯄꯥꯔꯤ ꯑꯣ ꯄꯥꯎ ꯄꯥꯎ ꯆꯦ ꯔꯅꯥ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯤ ꯀꯣꯛ ꯁꯥꯔꯕꯣ ꯀꯩꯅꯣ ꯇꯧꯅ ꯗꯤꯌꯥ ꯂꯥꯏꯁ꯭ꯔꯝ ꯑꯦꯛꯇꯤꯡ ꯇꯧꯕꯒꯤ ꯔꯤꯜꯁ ꯁꯦꯝꯂꯒ ꯊꯥꯡꯒꯠꯂꯛꯑꯣ ꯍꯥꯏ ꯑꯁ ꯗꯤꯄꯤ ꯑꯦꯛꯇꯤꯡ ꯇꯧꯕꯁꯤꯅꯤꯁꯦ ꯌꯥꯝ ꯍꯩꯇ꯭ꯔꯤꯁꯦ ꯑꯩꯁꯦ ꯍꯣꯏ ꯌꯦꯡꯒꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯔꯛꯀꯦꯕꯀꯣ ꯑꯟꯖꯂꯤ ꯂꯨꯀ꯭ꯔꯝꯅ ꯋꯦꯜꯀꯝ ꯔꯠꯅꯥ ꯍꯥꯏꯔꯛꯑꯦ ꯑꯟꯖꯂꯤꯅ ꯋꯦꯜꯀꯝ ꯍꯥꯏꯔꯦ ꯔꯠꯅꯥꯗ ꯃꯥꯂꯦꯝꯐꯥꯝ ꯄ꯭ꯔꯣꯗꯛꯅ ꯀꯩꯅꯣ ꯖꯒꯣꯏ ꯁꯥꯏꯔ ꯀꯩꯗꯅꯣ ꯑꯣ ꯏꯁꯩ ꯇꯥꯏꯔ ꯍꯦꯠꯐꯣꯟ ꯑꯃ ꯄꯥꯜꯂꯒ ꯑꯣ ꯅꯥꯎꯔꯦꯝ ꯔꯠꯅꯥ ꯕ꯭ꯂꯣꯛꯁ ꯍꯥꯏꯔꯛꯑꯦ ꯑꯉꯥꯡꯒ ꯂꯩ ꯍꯥꯏꯅ ꯐ꯭ꯔꯣꯖꯦꯟꯅ ꯏꯃꯣꯖꯤꯒꯤ ꯀꯩꯅꯣ ꯍꯥꯞꯄꯦꯁꯦ ꯃꯥꯁꯨ ꯑꯣ ꯗꯤꯌꯥ ꯂꯥꯏꯁ꯭ꯔꯝꯅ ꯍꯥꯏꯔꯛꯑꯦ ꯃꯃꯥꯡꯒꯤ ꯑꯦꯛꯇꯤꯡꯗꯣ ꯌꯦꯡꯕꯗ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯑꯣ ꯊꯦꯡꯀ꯭ꯌꯨ ꯗꯤꯌꯥ ꯍꯣꯏ ꯑꯩꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯗꯤ ꯑꯗꯨꯝ ꯇꯧꯔꯛꯀꯦ ꯏꯆꯦ ꯄꯨꯟꯁꯤꯔꯣꯜ ꯀꯥꯏ ꯃꯥꯡꯈ꯭ꯔꯒꯦ ꯆꯠꯈ꯭ꯔꯕꯣ ꯀꯔꯤꯝ ꯀꯃꯦꯟꯁꯀ ꯑꯃꯨꯛꯐꯥꯎ ꯀꯩꯅꯣ ꯇꯧꯔꯛꯇꯔꯦ ꯎꯁꯥꯁꯨ ꯃꯌꯥꯝ ꯀꯅꯥ ꯀꯅꯥ ꯊꯣꯛꯅꯈ꯭ꯔꯒꯦ ꯊꯣꯛꯅꯕꯁꯨ ꯌꯥꯎꯅꯈ꯭ꯔ ꯃꯥꯅꯦ ꯍꯜꯂꯣ ꯔꯠꯅꯥ ꯅꯪ ꯂꯩꯔꯤꯕꯣ ꯑꯣ ꯆꯦꯕꯦꯝ ꯐꯧꯖꯟꯁꯨ ꯂꯩꯌꯦ ꯔꯠꯅꯥ ꯆꯦꯕꯦꯝꯆꯥꯁꯨ ꯂꯩ ꯑꯣꯟ ꯍꯥꯏꯔꯛꯑꯦ ꯗꯤꯌꯥ ꯂꯩꯁ ꯑꯩꯗꯤ ꯂꯩꯔꯤ ꯍꯣꯏ ꯗꯤꯌꯥ ꯑꯟꯖꯂꯤꯁꯨ ꯂꯩꯌꯦ ꯑꯗꯣ ꯀꯃꯦꯟꯁꯇꯣ ꯏꯔꯛꯑꯣ ꯈꯔ ꯑꯣ ꯕꯦꯝꯆꯥ ꯃꯤꯇꯩ ꯕ꯭ꯂꯨ ꯄꯤꯌꯨ ꯍꯥꯏꯕ ꯑꯗꯣ ꯑꯩꯗꯤ ꯐꯥꯔꯁ ꯇꯧꯕꯅꯤꯅ ꯕ꯭ꯂꯨ ꯄꯤꯕꯁꯦ ꯀꯃꯥꯏꯅꯅꯣ ꯑꯩꯁꯨ ꯈꯪꯗ꯭ꯔꯤꯅꯦ ꯀꯃꯥꯏꯅꯅꯣ ꯆꯦ ꯕꯦꯝꯆꯥ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯀꯩꯗ ꯆꯪꯉꯒ ꯇꯧꯗꯣꯏꯅꯣ ꯕ꯭ꯂꯨ ꯄꯤꯕꯗꯣ ꯄꯤꯟ ꯇꯧꯕꯁꯦꯔꯣ ꯆꯦ ꯕꯦꯝꯆꯥ ꯕ꯭ꯂꯨ ꯄꯤꯌꯨ ꯍꯥꯏꯗꯣ ꯄꯤꯟ ꯇꯧꯕꯁꯤꯔꯥ ꯍꯥꯏꯕ
Anjali nang hairo ne amtang keno pin hai sorry pin hai blue pi bai to kamai na no hai na to kai da changa keno blue pi bu do mem tana ribo blue pi hai se su gyan ta de blue se kamai na pi do no hai na sangang so hola bai na jing ni mi makok ta namo mi makok ta namo kai da mi makok hai di noi gi keno profile da namo hai ro dp da dp da dpda bimsa meeting option mayam thorakani last ki duga nammo last ki duga nammo haiba ko ai ga jadu be wari ni usalim che bemsa oza oza nini ko se bemsa oza nini ko ai usalima blog na haiba che bemsa ozani ni ko ai che bemsa se ozani ko haiba se bemsa mitena option ani duga fast ki duga namo option ani duga fast ki duga namo che bemsa mitena hoi aisu rojina taklei ni hai DP se number gadi pin message report remove put user in timeout hide user on this channel add as moderator haina leise terot haina leise asi karambada namdoino usalema blog na wa che bemsa mai sengna takpiro hai usalema blog na hare wa che bemsa mai sengna takpiro usalema blog na o acha 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 adugegi option mamangi se gara mathak ki dogara second gi se gara first second la moderator da aduga ani khak thok le yeba ko aduga first ki to ko acha okay jenge
ꯑꯣ ꯅꯝꯗꯤ ꯅꯝꯃꯦ ꯅ ꯃꯦꯁꯦꯖ ꯇꯧꯔꯤꯉꯦ ꯕ꯭ꯂꯨ ꯊꯣꯛꯂꯛꯄ꯭ꯔꯥ ꯍꯦꯡꯉꯦ ꯕ꯭ꯂꯨ ꯊꯣꯛꯂꯛꯑꯕꯣ ꯑꯥꯔ ꯖꯦ ꯃꯤꯇꯩ ꯕ꯭ꯂꯣꯛ ꯋꯦꯜꯀꯝ ꯑꯥꯔ ꯖꯦ ꯃꯤꯇꯩ ꯏꯆꯦ ꯏꯆꯦ ꯈꯣꯏꯕ ꯂꯥꯛꯆꯔꯦ ꯃꯌꯥꯝ ꯏꯆꯦ ꯈꯣꯏ ꯃꯌꯥꯝ ꯂꯥꯛꯆꯔꯦ ꯍꯥꯏꯕ ꯑꯥꯔꯖꯤ ꯃꯤꯇꯩ ꯂꯥꯛꯑꯦ ꯃꯌꯥꯝ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯂꯥꯛꯆꯔꯦꯅ ꯍꯥꯏꯔꯛꯑꯦ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯔꯦ ꯑꯟꯖꯂꯤ ꯂꯨꯀ꯭ꯔꯝ ꯊꯣꯛꯂꯛꯑꯦ ꯌꯥꯔꯕꯣ ꯌꯥꯔꯦ ꯌꯥꯔꯦ ꯑꯟꯖꯂꯤ ꯑꯩꯁꯨ ꯑꯥꯔꯖꯦ ꯃꯤꯇꯩ ꯍꯥꯏꯔꯦ ꯑꯩꯁꯨ ꯍꯩꯕꯅꯤ ꯌꯥꯏ ꯑꯟꯖꯂꯤ ꯂꯨꯒ꯭ꯔꯝꯅ ꯕꯦꯝꯆꯥ ꯏꯆꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏꯔꯛꯑꯦ ꯑꯣ ꯎꯁꯥ ꯂꯩꯃꯒꯤꯁꯨ ꯊꯣꯛꯂꯛꯑꯦ ꯀꯅꯥꯒꯅꯣ ꯀꯥꯅꯦꯛ ꯇꯧꯗꯣꯏꯁꯤꯕꯨ ꯑꯩꯈꯣꯏꯗꯤ ꯀꯅꯦꯛꯇꯦꯠ ꯄꯥꯔꯁꯟꯅꯤ ꯍꯥꯏ ꯀꯅꯥꯒꯅꯣ ꯀꯅꯦꯛ ꯇꯧꯗꯣꯏꯁꯦ ꯑꯩꯈꯣꯏꯗꯤ ꯀꯅꯦꯛꯇꯦꯠ ꯄꯥꯔꯁꯟꯅꯦ ꯎꯁꯥ ꯂꯩꯃꯅ ꯍꯥꯏꯔꯦ ꯎꯁꯥ ꯂꯩꯃ ꯕ꯭ꯂꯣꯛꯅ ꯖꯨꯂꯤꯌꯥ ꯍꯩꯔꯕꯣ ꯍꯩꯔꯦ ꯍꯩꯔꯦ ꯌꯥꯔꯦ ꯊꯦꯡꯀ꯭ꯌꯨ ꯊꯦꯡꯀ꯭ꯌꯨ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯔꯛꯄꯩꯗꯃꯛꯇ ꯐꯧꯖꯦꯅ ꯀꯩꯅꯣ ꯍꯥꯏꯗꯤ ꯀꯣꯃꯥꯒ ꯄꯤꯔꯛꯏꯁꯦ ꯃꯌꯥꯝ ꯑꯇꯩꯗꯤ ꯀꯥꯏ ꯀꯥꯏ ꯆꯠꯅꯈ꯭ꯔꯒꯦ ꯂꯥꯛꯅꯔꯣ ꯑꯣ ꯑꯥꯔ ꯖꯦ ꯃꯤꯇꯩꯅ ꯍꯥꯏꯔꯛꯑꯦ ꯕꯦꯝꯆꯥ ꯏꯆꯦ ꯍꯥꯏꯅ ꯀꯧꯔꯛꯑꯦ ꯀꯩꯅꯣ ꯇꯧꯔꯒ ꯃꯥꯏꯀ꯭ꯔꯣꯐꯣꯟꯒ ꯇꯧꯔꯒ ꯀꯟꯅ ꯀꯧꯔꯛꯑꯦ ꯇꯥꯅꯕ ꯍꯥꯏꯅ ꯑꯟꯖꯂꯤ ꯂꯨꯀ꯭ꯔꯝꯗꯁꯨ ꯍꯥꯏꯔꯛꯑꯦ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯋꯦꯜꯀꯝ ꯍꯥꯏꯔꯦ ꯑꯥꯔ ꯖꯦ ꯃꯤꯇꯩꯅ ꯍꯥꯏꯔꯦ ꯑꯩ ꯂꯥꯛꯄꯁꯦ ꯃꯌꯥꯝ ꯀꯃꯦꯟ ꯑꯣꯐ ꯑꯣꯏꯈꯔꯦ ꯑꯩ ꯑꯥꯔ ꯖꯦ ꯃꯤꯇꯩꯅ ꯍꯥꯏꯔꯤꯁꯦ ꯁꯥꯎꯔꯛꯏꯁꯦ ꯃꯥ ꯂꯥꯛꯄꯗꯒꯤ ꯃꯌꯥꯝꯁꯦ ꯀꯃꯦꯟꯒꯁꯦ ꯑꯣꯐ ꯑꯣꯏꯅꯈ꯭ꯔꯦ ꯍꯥꯏꯅ ꯃꯌꯥꯝ ꯀꯃꯦꯟꯁꯦ ꯈꯔ ꯊꯥꯗꯅꯔꯛꯑꯣ ꯇꯧꯅꯔꯛꯑꯣ ꯑꯧ ꯎꯁꯥ ꯂꯩꯃ ꯕ꯭ꯂꯣꯛꯅ ꯅꯪꯁꯨ 1.66K ꯌꯧꯔꯐꯥꯎ ꯕ꯭ꯂꯨ ꯄꯤꯕ ꯍꯩꯔꯝꯗ꯭ꯔꯦꯅꯦ ꯑꯣꯟꯊꯣꯛꯄꯅꯤꯗꯥꯏ ꯑꯩꯉꯣꯟꯗ ꯍꯥꯏꯕꯀꯣ ꯑꯩ ꯉꯁꯤꯅ ꯐꯥꯔꯁ ꯀꯩꯅꯣꯅꯤꯅ ꯇꯧꯕꯅꯤꯅ ꯑꯗꯨꯗꯨꯅ ꯑꯦꯛꯖꯥꯝꯁꯨ ꯑꯩ ꯑꯣꯞꯁꯟꯁꯤꯡꯗꯨ ꯃꯦꯠꯂꯨꯗꯦꯕ ꯇꯧꯔꯨꯗꯦꯕ ꯑꯗꯨꯗꯅꯅꯤ ꯑꯗꯣ ꯀꯩꯗꯧꯔꯒꯦ ꯅꯣꯏ ꯃꯌꯥꯝ ꯂꯩꯁꯤꯗꯤ ꯇꯥꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯉꯣꯟꯗ ꯉꯁꯤ ꯇꯥꯛꯄꯤꯔꯦ ꯈꯪꯉꯦꯅꯗꯣ ꯑꯩꯅ ꯑꯃꯨꯛ ꯃꯊꯪ ꯈꯪꯗꯕ ꯃꯤ ꯑꯃꯗ ꯑꯃꯨꯛ ꯇꯥꯛꯇꯣꯏꯅꯦꯕ ꯊꯦꯡꯀ꯭ꯌꯨ ꯇꯥꯛꯂꯛꯄꯩꯗꯃꯛꯇ ꯎꯁꯥ ꯑꯟꯖꯂꯤ ꯆꯦ ꯕꯦꯝꯆꯥ ꯕꯦꯝꯆꯥ ꯃꯤꯇꯩꯅ ꯑꯣꯟꯅꯤ ꯍꯥꯏ ꯑꯥꯔ ꯖꯦ ꯃꯤꯇꯩ ꯕ꯭ꯂꯣꯛꯅ ꯕꯦꯝꯆꯥ ꯏꯆꯦ ꯂꯩꯕ꯭ꯔꯣ ꯍꯥꯏꯔꯦ ꯑꯣ ꯑꯟꯖꯂꯤꯅ ꯍꯥꯏꯔꯦ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯍꯥꯏꯅ ꯑꯣ ꯑꯥꯔ ꯖꯦ ꯃꯤꯇꯩꯅ ꯍꯥꯏꯔꯦ ꯑꯟꯖꯂꯤ ꯏꯆꯦ ꯊꯦꯡꯀ꯭ꯌꯨ ꯍꯥꯏ ꯈꯨꯔꯨꯝꯃꯦ ꯃꯥꯂꯦꯝ ꯐꯥꯔꯝ ꯄ꯭ꯔꯣꯗꯛꯅ ꯍꯥꯏꯔꯦ ꯑꯥꯔ ꯖꯦ ꯀꯧꯔꯛꯑꯦ ꯑꯥꯔ ꯖꯦ ꯃꯤꯇꯩꯅ ꯍꯥꯏꯔꯦ ꯑꯟꯖꯂꯤ ꯏꯆꯦ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯅꯤ ꯍꯥꯏ ꯑꯟꯖꯂꯤ ꯅꯉꯣꯟꯗꯅꯤ ꯍꯥꯏꯁꯦ ꯑꯥꯔ ꯖꯦꯅ ꯀꯩ ꯋꯥꯔꯤ ꯁꯥꯟꯅꯅꯤ ꯍꯥꯏ ꯎꯁꯥ ꯂꯩꯃ ꯕ꯭ꯂꯣꯛꯅ ꯑꯩꯈꯣꯏꯗꯤ ꯁꯞ ꯀꯔꯦꯒ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯁꯞꯁꯀ꯭ꯔꯥꯏꯞ ꯀꯥꯒꯦꯔꯥ ꯀꯥꯔꯣꯏꯒꯦꯔꯥ ꯎꯁꯇꯥꯠ ꯉꯛꯇꯅꯤꯌꯦ ꯑꯣ ꯑꯩꯈꯣꯏꯗꯤ ꯁꯞꯁꯀ꯭ꯔꯥꯏꯞ ꯀꯥꯒꯦꯔꯥ ꯀꯥꯔꯣꯏꯒꯦꯔꯥ ꯎꯁꯇꯥꯠ ꯉꯥꯛꯇꯅꯤꯌꯦ ꯍꯔꯤꯗꯥꯁ ꯁꯤꯡꯍꯅ ꯑꯁꯨꯛ ꯌꯥꯝꯅ ꯊꯋꯥꯏ ꯋꯥꯅꯔꯤꯕ ꯃꯇꯝꯁꯤꯗ ꯅꯪꯅ ꯇꯧꯔꯤꯁꯦ ꯆꯨꯝꯕ꯭ꯔꯣ ꯅꯪ ꯋꯥꯈꯜ ꯇꯥꯗꯕ ꯃꯤꯔꯣ ꯍꯥꯏꯀꯣ
ꯍꯩꯗ ꯁꯤꯡꯍ ꯑꯩꯅ ꯂꯥꯏꯚ ꯊꯥꯏꯁꯦ ꯀꯩꯁꯨ ꯀꯩꯅꯣ ꯇꯧꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯡꯁꯦꯀꯣ ꯁꯨꯛ ꯋꯥꯅ ꯇꯧꯈꯠꯂꯒ ꯑꯩꯈꯣꯏ ꯆꯦꯅꯦꯜꯁꯤꯡꯁꯦ ꯄꯨꯔꯥ ꯁꯤꯈꯤꯗꯣꯔꯦ ꯑꯗꯨꯗꯣ ꯑꯩꯅ ꯚꯤꯗꯤꯑꯣꯗꯤ ꯑꯞꯂꯣꯗ ꯇꯧꯔꯛꯄ ꯅꯠꯇꯦ ꯑꯞꯂꯣꯗ ꯇꯧꯔꯛꯀꯦ ꯍꯥꯏꯅꯁꯨ ꯈꯜꯂꯤ ꯅꯨꯡꯉꯥꯏꯇꯕ ꯑꯩꯈꯣꯏꯒꯤ ꯏꯄꯨ ꯂꯩꯈꯤꯗꯕꯒꯤ ꯑꯗꯨꯗꯣ ꯑꯩꯈꯣꯏꯁꯨ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯀꯩꯅꯣ ꯇꯧꯕꯁꯦ ꯋꯥꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯁꯤꯒ ꯂꯩꯔꯤꯁꯦꯀꯣ ꯑꯩꯈꯣꯏꯁꯨ ꯃꯌꯥꯝꯒꯤ ꯃꯅꯤꯄꯨꯔꯃꯛ ꯆꯠꯄ ꯉꯝꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯇꯦꯡ ꯄꯥꯡꯒꯗꯕꯁꯤ ꯑꯗꯨꯝ ꯄꯥꯡꯉꯤ ꯀꯩꯅꯣ ꯇꯧꯏ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯗꯣ ꯑꯩꯈꯣꯏ ꯁꯤꯒꯤꯁꯨ ꯃꯇꯦꯡ ꯄꯥꯡꯒꯦ ꯇꯧꯔꯤ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯋꯥꯅ ꯆꯦꯅꯦꯜꯁꯦ ꯁꯦꯝꯃꯛꯄꯅꯤꯅ ꯑꯗꯨꯗꯨꯒꯤ ꯍꯥꯏꯗꯤ ꯆꯦꯅꯦꯜꯁꯦ ꯁꯤꯈꯤꯗꯣꯔꯦ ꯆꯦꯅꯦꯜꯁꯤꯗꯤ ꯃꯥꯒꯤꯗꯤ ꯇꯥꯏꯝ ꯂꯤꯃꯤꯠ ꯑꯃ ꯂꯩꯅꯤ ꯚꯤꯗꯤꯑꯣꯁꯤꯅ ꯑꯞꯂꯣꯗ ꯇꯧꯗ꯭ꯔꯒꯗꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯇꯧꯔꯤꯕ ꯑꯁꯨꯛ ꯋꯥꯅ ꯍꯣꯠꯅꯖꯔꯛꯏꯕ ꯇꯧꯔꯤꯕ ꯃꯌꯥꯝꯗꯨꯁꯨ ꯁꯤꯈꯤꯗꯣꯏꯅꯤ ꯏꯝꯐꯥꯜꯗ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡꯗꯣ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒꯁꯨ ꯑꯩꯈꯣꯏ ꯁꯔꯨꯛ ꯌꯥꯏ ꯑꯩꯈꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄꯁꯨ ꯑꯗꯨꯝ ꯇꯧꯔꯤꯀꯣ ꯑꯗꯣ ꯍꯩꯗ ꯁꯤꯡꯍꯅꯁꯨ ꯑꯩꯒꯤ ꯕ꯭ꯂꯣꯛꯇ ꯌꯦꯡꯉꯒꯗꯤ ꯑꯗꯨꯝ ꯈꯪꯕꯤꯅꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯃꯌꯥꯝꯒꯤꯁꯨ ꯃꯇꯦꯡ ꯄꯥꯡꯖꯔꯤ ꯑꯗꯣ ꯄꯥꯡꯒꯦꯁꯨ ꯈꯜꯂꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯄꯥꯡꯉꯤ ꯃꯅꯤꯄꯨꯔꯗꯒꯤ ꯕꯣꯟꯇ꯭ꯔꯥꯄꯨꯔꯗ ꯂꯩꯔꯨꯕꯗꯣ ꯑꯗꯨꯒꯁꯨ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯉꯨꯏ ꯑꯗꯒꯤꯗꯤ ꯕꯣꯟꯇ꯭ꯔꯥꯄꯨꯔꯗꯒꯤ ꯕꯥꯁꯀꯥꯟꯗꯤꯗ ꯑꯗꯨ ꯊꯥꯔꯛꯅ ꯑꯩꯈꯣꯏꯅ ꯊꯝꯈꯤꯕꯗꯣ ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯇꯧꯖꯈꯤꯕꯅꯤꯀꯣ ꯑꯗꯨꯅꯤ ꯑꯗꯨꯒ ꯂꯣꯏꯔꯒ ꯑꯩꯈꯣꯏꯅ ꯐ꯭ꯂꯥꯏꯠꯇ ꯀꯩꯅꯣ ꯆꯠꯈꯤꯕꯗꯣ ꯑꯦꯌꯥꯔꯄꯣꯔꯠ ꯆꯠꯈꯤꯕꯗꯣ ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯇꯧꯔꯒ ꯊꯤꯟꯈꯤꯕꯅꯤ ꯑꯗꯨꯅꯤ ꯃꯌꯥꯝꯗꯣ ꯍꯩꯗꯥꯁꯤꯡꯅ ꯀꯩꯁꯨꯝ ꯋꯥꯈꯜ ꯇꯥꯗꯕꯗꯤ ꯅꯠꯇꯦ ꯋꯥꯈꯜꯁꯦ ꯇꯥꯏ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯏꯁꯨ ꯀꯔꯤ ꯍꯥꯏꯅꯤ ꯇꯧꯗꯕ ꯌꯥꯗꯕꯒꯤ ꯃꯇꯥꯡ ꯃꯇꯝꯗ ꯆꯥꯗꯅ ꯑꯗꯨꯝ ꯇꯧꯕꯅꯤ ꯍꯥꯏꯕ ꯑꯗꯣ ꯇꯥꯔꯦꯀꯣ ꯑꯗꯣ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ ꯁꯥꯎꯁꯨ ꯁꯥꯎꯕꯤꯒꯅꯨ ꯀꯩꯅ ꯍꯥꯏꯗꯤ ꯃꯇꯥꯡ ꯃꯇꯝꯗ ꯆꯥꯗꯅ ꯇꯧꯕꯅꯤ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯏꯅꯤꯡꯉꯦꯕ ꯀꯩꯅ ꯁꯨꯛ ꯋꯥꯅ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣꯁꯦ ꯇꯧꯔꯛꯄꯅꯤꯅ ꯑꯗꯨꯗꯨꯒꯤꯅꯤ ꯃꯅꯤꯄꯨꯔꯗ ꯇꯧꯔꯤꯕ ꯑꯋꯥ ꯑꯅꯥ ꯇꯥꯔꯤꯕ ꯃꯌꯥꯝꯁꯤꯡꯗꯣ ꯑꯩꯈꯣꯏꯁꯨ ꯈꯪꯉꯤꯑꯕ ꯑꯗꯨꯅꯤ ꯁꯤ ꯍꯥꯏꯅꯤꯡꯉꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯩ ꯈꯛꯇꯅ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯈꯛꯇꯅ ꯀꯩꯅꯣ ꯇꯧꯋꯤ ꯍꯥꯏꯔꯒꯁꯨ ꯖꯥꯄꯣꯟꯠꯇꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯅꯨꯡꯉꯥꯏꯅꯗ꯭ꯔꯤꯅꯤ ꯍꯥꯏꯕ ꯑꯗꯣ ꯅꯨꯡꯉꯥꯏꯇꯦ ꯀꯩꯗꯧꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯃꯥꯂꯦꯝ ꯐꯥꯔꯝ ꯄ꯭ꯔꯗꯛꯅ ꯍꯥꯏꯔꯦ ꯋꯥꯔꯤꯗꯤ ꯃꯥꯟꯗꯣꯞꯇ ꯇꯧꯕꯤꯌꯨ ꯍꯥꯏ ꯋꯥꯔꯤꯁꯦ ꯃꯥꯟꯗꯣꯞꯇ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦꯁꯦ ꯑꯩꯉꯣꯟꯗ ꯉꯥꯡꯉꯛꯑꯦꯁꯦ ꯑꯥꯔꯖꯦ ꯃꯤꯇꯩ ꯕ꯭ꯂꯣꯛꯅ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯛ ꯆꯥꯔꯕꯣ ꯁꯨ ꯍꯦꯡ ꯀꯔꯤꯅꯣꯁꯨ ꯍꯩꯔꯥ ꯋꯥꯔꯤ ꯂꯩꯇꯦ ꯆꯥꯛ ꯆꯥꯔꯕꯁꯨ ꯍꯪꯉꯒ ꯀꯔꯤꯅꯣꯁꯨ ꯍꯥꯏꯔꯦ ꯋꯥꯔꯤ ꯂꯩꯇꯦ ꯍꯥꯏ ꯁꯤꯡꯍ ꯂꯥꯏꯐ ꯏꯁꯇꯥꯏꯜꯅ ꯃꯌꯥꯝ ꯀꯔꯤ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ ꯍꯥꯏ ꯑꯩꯗꯤ ꯆꯤꯛꯀꯦꯟ ꯊꯣꯡꯕ ꯆꯥꯔꯦ ꯋꯦꯜꯀꯝ ꯁꯤꯡꯍ ꯂꯥꯏꯐ ꯏꯁꯇꯥꯏꯜ ꯑꯥꯔꯖꯦ ꯃꯤꯇꯩ ꯕ꯭ꯂꯣꯛꯅ ꯀꯔꯤ ꯍꯤꯟꯖꯥꯡꯅꯣ ꯍꯥꯏꯕꯅꯤ ꯍꯥꯏꯕ ꯀꯔꯤ ꯍꯤꯟꯖꯥꯡꯅꯣ ꯍꯥꯏꯕꯅꯤ ꯍꯥꯏ ꯑꯩꯉꯣꯟꯗ ꯍꯪꯉꯛꯏꯔꯥ ꯅꯠꯇ꯭ꯔꯒ ꯀꯅꯥꯗ ꯍꯪꯉꯤꯕꯅꯣ ꯑꯩꯁꯨ ꯀꯩꯅꯣ ꯇꯧꯍꯧꯗꯔꯦ ꯎꯁꯥꯂꯦꯃ ꯕ꯭ꯂꯣꯛꯅ ꯍꯩꯗꯥꯁ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩꯗꯣ ꯀꯟꯃꯜꯂꯤ ꯆꯦꯅꯦꯜ ꯁꯤꯍꯟꯕ ꯌꯥꯗꯦ ꯍꯣꯏ ꯆꯨꯝꯃꯤ ꯆꯦꯅꯦꯜ ꯁꯤꯍꯟꯕ ꯌꯥꯗꯕꯩꯗꯃꯛꯇ ꯇꯧꯕꯅꯤ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯑꯗꯨꯅꯤ ꯑꯗꯣ ꯂꯥꯟꯅ ꯂꯧꯅꯨ ꯍꯔꯤꯗꯥꯁ ꯑꯥꯔꯖꯦ ꯃꯤꯇꯩ ꯕ꯭ꯂꯣꯛꯅ ꯆꯨꯝꯃꯦ ꯏꯆꯦ ꯑꯥꯔꯖꯦ ꯐꯥꯝ ꯄ꯭ꯔꯗꯛꯅ ꯖꯨꯂꯤꯌꯥ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨ ꯃꯦꯗꯤꯌꯥꯗ ꯂꯩꯕꯥꯛ ꯅꯤꯡꯕ ꯊꯧꯅꯥ ꯐꯕ ꯌꯥꯝ ꯂꯩꯕꯅꯤ ꯍꯥꯏ ꯍꯣꯏ ꯃꯥꯂꯦꯝ ꯙꯣꯅꯤ ꯃꯦꯗꯤꯌꯥꯗ ꯂꯩꯕꯥꯛ ꯅꯤꯡꯕ ꯊꯧꯅꯥ ꯐꯕ ꯃꯌꯥꯝ ꯂꯩꯅꯔꯤ ꯑꯗꯨꯅꯤ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯁꯨ ꯀꯩꯗꯧꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯑꯩꯈꯣꯏ ꯆꯦꯅꯦꯜꯁꯨ ꯁꯤꯍꯟꯕ ꯌꯥꯗꯦ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯖꯔꯛꯄꯅꯤ ꯂꯥꯏꯁ꯭ꯔꯝ ꯁꯪꯒꯤꯇꯥ ꯗꯣꯆꯥ ꯋꯦꯜꯀꯝ ꯁꯪꯒꯤꯇꯥ ꯊꯣꯏꯁꯅꯥ ꯔꯥꯖꯀꯨꯃꯥꯔ ꯃꯦꯗꯤꯌꯥꯗ ꯂꯥꯜꯍꯜꯂꯨꯕ ꯃꯥꯟꯈꯤꯗ꯭ꯔꯥ ꯍꯔꯤꯗꯥ ꯁꯤꯡꯍꯁꯦ ꯃꯦꯗꯤꯌꯥꯗ ꯂꯥꯜ ꯍꯧꯕ ꯃꯥꯟꯈ꯭ꯔꯦꯗ ꯍꯩꯗꯥ ꯁꯤꯡꯍꯁꯦ ꯊꯣꯏꯁꯅꯥ ꯔꯥꯖꯀꯨꯃꯥꯔ ꯋꯦꯜꯀꯝ ꯑꯩꯒꯤ ꯂꯥꯏꯚ ꯚꯤꯗꯤꯑꯣꯗ ꯆꯪꯉꯛꯄꯩꯗꯃꯛꯇ ꯃꯥꯂꯦꯝ ꯐꯥꯝ ꯄ꯭ꯔꯗꯛ ꯁꯪꯒꯤꯇꯥ ꯀꯧꯔꯛꯑꯦ ꯃꯥꯂꯦꯝꯅ ꯁꯪꯒꯤꯇꯥ ꯀꯧꯔꯛꯑꯦ ꯃꯥꯂꯦꯝ ꯐꯥꯝ ꯄ꯭ꯔꯗꯛꯅ ꯊꯣꯏꯁꯅꯥ ꯍꯥꯏꯅꯁꯨ ꯀꯧꯔꯛꯑꯦ ꯊꯣꯏꯁꯅꯥ ꯔꯥꯖꯀꯨꯃꯥꯔ ꯍꯥꯎ ꯍꯥꯏꯔꯛꯑꯦ ꯑꯟꯖꯂꯤ ꯂꯨꯒ꯭ꯔꯝꯅ ꯌꯥꯝ ꯆꯨꯝꯃꯤ ꯖꯨꯂꯤꯌꯥ ꯍꯣꯏ ꯑꯟꯖꯂꯤ ꯊꯦꯡꯀ꯭ꯌꯨ ꯑꯩꯈꯣꯏꯁꯤꯀꯣ ꯆꯦꯅꯦꯜꯁꯤꯗꯤ ꯁꯤꯍꯟꯕ ꯌꯥꯗꯦꯅ ꯀꯌꯥꯝ ꯋꯥꯅ ꯍꯣꯠꯅꯔꯛꯏꯅꯤ ꯀꯌꯥꯝ ꯋꯥꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯑꯉꯥꯡꯒ ꯏꯃꯨꯡ ꯃꯅꯨꯡ ꯐꯦꯃꯤꯂꯤ ꯇꯧꯔꯒ ꯀꯃꯥꯏꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯚꯤꯗꯤꯑꯣ ꯀꯥꯞꯄꯦ ꯍꯥꯏꯁꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯈꯪꯉꯤꯃꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯅꯤ ꯑꯩꯈꯣꯏꯁꯨ ꯃꯅꯤꯄꯨꯔꯗ ꯇꯧꯔꯤꯗꯨꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏ ꯁꯤꯒꯁꯨ ꯊꯣꯛꯑꯣꯏ ꯍꯥꯏꯕ ꯖꯒꯥ ꯃꯐꯝꯗꯁꯨ ꯇꯧꯔꯣꯏ ꯍꯥꯏꯕꯗꯤ ꯂꯩꯇꯦꯕ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯦ ꯎꯄꯥꯏ ꯂꯩꯇꯦ ꯑꯩꯈꯣꯏꯁꯨ ꯃꯥꯂꯦꯝ ꯐꯥꯝ ꯄ꯭ꯔꯗꯛ ꯑꯩꯈꯣꯏ ꯃꯁꯦꯜꯗ ꯊꯧꯅꯥ ꯐꯕ ꯁꯥꯕꯁꯦ ꯂꯦꯞꯄꯤꯌꯨ ꯑꯩꯈꯣꯏ ꯃꯁꯦꯜꯗ ꯊꯧꯅꯥ ꯐꯕ ꯁꯥꯕꯁꯤ ꯂꯦꯞꯄꯤꯌꯨ ꯊꯦꯡꯛꯁ ꯍꯥꯏꯔꯦ ꯑꯗꯨꯅꯤ
ꯑꯁꯦ ꯃꯥꯅ ꯍꯥꯏꯁꯦ ꯍꯩꯗꯥꯁꯅꯤꯀꯣ ꯁꯦ ꯑꯩꯈꯣꯏ ꯃꯁꯦꯟꯗ ꯊꯧꯅꯥ ꯐꯕ ꯁꯥꯕꯁꯤ ꯂꯦꯞꯄꯤꯌꯨ ꯍꯥꯏꯁꯦ ꯍꯩꯗꯥꯁꯅꯤꯌꯦꯕ ꯃꯥꯂꯦꯝꯅ ꯍꯥꯏꯔꯛꯏꯁꯦ ꯃꯥꯂꯦꯝꯅ ꯍꯥꯏꯔꯦ ꯁꯪꯒꯤꯇꯥ ꯕ꯭ꯂꯣꯛ ꯁꯦꯝꯗ꯭ꯔꯕꯣ ꯍꯥꯏꯔꯦ ꯀꯔꯤ ꯑꯁꯤ ꯁꯪꯒꯤꯇꯥꯁꯦ ꯀꯩ ꯍꯥꯏꯒꯦ ꯃꯥꯂꯦꯝ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯁꯪꯒꯤꯇꯥꯅ ꯁꯪꯒꯤꯇꯥ ꯍꯥꯏꯁꯦ ꯑꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯏꯆꯦꯇꯣꯟꯒꯤ ꯃꯕꯨꯡꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯑꯩꯈꯣꯏ ꯏꯕꯨꯡꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯁꯪꯒꯤꯇꯥꯁꯦ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯉꯣꯟꯗꯁꯨ ꯑꯥꯔꯖꯦ ꯁꯪꯒꯤꯇꯥ ꯂꯥꯏꯁ꯭ꯔꯝꯅ ꯁꯦꯝꯗ꯭ꯔꯦꯅꯦ ꯕꯤꯖꯤ ꯑꯣꯏꯅ ꯁꯦꯝꯃꯛꯀꯅꯤ ꯑꯗꯨꯗ ꯁꯣꯏꯗꯅ ꯌꯦꯡꯕꯤꯌꯨꯀꯣ ꯍꯥꯏꯔꯛꯑꯦ ꯁꯪꯒꯤꯇꯥꯅ ꯍꯥꯏꯔꯛꯑꯦ ꯃꯥ ꯚꯤꯗꯤꯑꯣꯁꯤ ꯁꯦꯝꯃꯛꯀꯅꯤ ꯑꯗꯨ ꯁꯦꯝꯕ ꯃꯇꯝꯗ ꯌꯦꯡꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯑꯥꯔ ꯖꯦ ꯃꯤꯇꯩ ꯕ꯭ꯂꯣꯛꯅ ꯃꯥꯂꯦꯝ ꯕ꯭ꯔꯗꯔ ꯍꯥꯏꯔꯦ ꯈꯣꯔꯝꯃꯛꯑꯦ ꯎꯁꯥꯂꯦꯃ ꯕ꯭ꯂꯣꯛꯅ ꯑꯅꯨ ꯈꯨꯃꯟꯒꯤ ꯍꯁꯕꯦꯟꯅꯁꯨ ꯚꯤꯗꯤꯑꯣ ꯑꯃ ꯍꯥꯄꯛꯄꯅꯤ ꯌꯦꯡꯅꯔꯕꯣ ꯎꯁꯥ ꯌꯦꯡꯉꯦ ꯃꯥꯒꯤ ꯚꯤꯗꯤꯑꯣꯁꯨ ꯆꯨꯝꯃꯤ ꯌꯥꯝ ꯐꯖꯅ ꯍꯥꯏꯔꯤꯅꯤ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯋꯥꯅ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯅꯔꯤꯅꯤ ꯀꯩꯅꯣ ꯇꯧꯅꯔꯤꯅꯤ ꯑꯗꯣ ꯃꯥꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯄꯨꯝꯅꯃꯛ ꯆꯨꯝꯃꯤ ꯑꯃꯐꯧ ꯀꯛꯊꯅꯤꯡꯉꯥꯏ ꯌꯥꯎꯗꯦ ꯆꯨꯝꯃꯤ ꯄꯨꯝꯅꯃꯛ ꯑꯗꯨꯅꯤ ꯑꯩꯗꯤ ꯐꯨꯜ ꯁꯞꯄꯣꯔꯠ ꯍꯥꯏꯅ ꯏꯈ꯭ꯔꯕꯅꯤ ꯏꯕꯥꯏꯗ ꯃꯥꯂꯦꯝ ꯐꯥꯝ ꯄ꯭ꯔꯣꯗꯛꯅ ꯍꯣꯏ ꯁꯪꯒꯤꯇꯥ ꯌꯦꯡꯖꯒꯦ ꯍꯥꯏꯔꯛꯑꯦ ꯊꯣꯏꯁꯅꯥ ꯔꯥꯖꯀꯨꯃꯥꯔ ꯍꯥꯏꯗꯣꯆꯥ ꯋꯦꯗꯔ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯧꯖꯤꯛꯗꯨꯒ ꯅꯣꯡ ꯆꯨꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯅꯨꯡꯁꯥ ꯁꯥꯕ꯭ꯔꯣ ꯍꯥꯏ ꯊꯣꯏꯁꯅꯥ ꯔꯥꯖꯀꯨꯃꯥꯔꯅ ꯍꯥꯏ ꯗꯣꯆꯥ ꯋꯦꯗꯔ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯧꯖꯤꯛꯗꯨꯒ ꯅꯣꯡ ꯆꯨꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯅꯨꯡꯁꯥ ꯁꯥꯕ꯭ꯔꯣ ꯍꯥꯏ ꯉꯁꯤꯒꯤ ꯋꯦꯗꯔꯁꯤꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯉꯁꯥꯏ ꯑꯌꯨꯛꯇ ꯅꯣꯡꯁꯤ ꯆꯨꯔꯝꯃꯤ ꯑꯗꯣ ꯍꯧꯖꯤꯛꯄꯨꯗꯤ ꯍꯥꯡꯈ꯭ꯔꯦꯕꯅꯦꯀꯣ ꯑꯗꯨꯁꯨ ꯗꯤꯟꯗꯥꯁꯦ ꯑꯗꯨꯝ ꯈꯔ ꯃꯝꯂꯤ ꯃꯝꯂꯤ ꯑꯗꯨꯝ ꯑꯣꯏꯕ ꯅꯨꯡꯊꯤ ꯈꯔ ꯃꯪꯂꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤ ꯑꯟꯖꯂꯤ ꯂꯨꯀ꯭ꯔꯝꯅꯁꯨ ꯍꯥꯏꯔꯛꯑꯦ ꯌꯦꯡꯖꯔꯦ ꯌꯥꯝ ꯆꯨꯝꯃꯤ ꯍꯥꯏꯅ ꯆꯨꯝꯃꯤ ꯑꯩꯈꯣꯏ ꯌꯦꯡꯉꯤ ꯔꯨꯄꯥꯂꯤꯁꯤꯡꯅ ꯅꯨꯡꯉꯥꯏꯔꯤꯕ ꯖꯨꯂꯤꯌꯥ ꯅꯨꯡꯉꯥꯏꯔꯤ ꯋꯦꯜꯀꯝ ꯑꯩꯒꯤ ꯀꯩꯅꯣꯗ ꯂꯥꯛꯄꯩꯗꯃꯛꯇ ꯂꯥꯏꯐ ꯚꯤꯗꯤꯑꯣꯗ ꯂꯥꯛꯄꯩꯗꯃꯛꯇ ꯔꯨꯄꯥꯂꯤ ꯅꯨꯡꯉꯥꯏꯔꯤ ꯅꯪꯗꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯂꯥꯏꯁ꯭ꯔꯝ ꯁꯪꯒꯤꯇꯥ ꯑꯦꯅꯤꯋꯦꯁ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯅꯨꯡꯉꯥꯏꯔꯤꯀꯣ ꯅꯨꯡꯉꯥꯏꯔꯤ ꯁꯪꯒꯤꯇꯥ ꯃꯥꯂꯦꯝ ꯐꯥꯝ ꯄ꯭ꯔꯣꯗꯛꯅ ꯍꯥꯏ ꯑꯥꯔꯖꯦ ꯏꯀꯣꯛ ꯅꯣꯟꯖꯔꯤ ꯍꯥꯏꯌꯦ ꯃꯥꯂꯦꯝꯅ ꯑꯥꯔꯖꯦꯗ ꯏꯀꯣꯛ ꯅꯣꯟꯖꯔꯤ ꯍꯥꯏꯔꯛꯑꯦ ꯕꯤꯗ꯭ꯌꯥ ꯚꯨꯁꯟ ꯁꯔꯃ ꯅꯪꯒꯤ ꯌꯨꯇꯨꯕ ꯍꯥꯡꯕ ꯍꯥꯡꯕ ꯀꯌꯥꯝ ꯀꯨꯏ ꯕꯤꯗ꯭ꯌꯥ ꯚꯨꯁꯟ ꯁꯔꯃ ꯅꯪꯒꯤ ꯌꯨꯇꯨꯕ ꯍꯥꯡꯕꯁꯦ ꯀꯌꯥꯝ ꯀꯨꯏꯔꯦ ꯍꯥꯏ ꯑꯩꯒꯤ ꯌꯨꯇꯨꯕ ꯍꯥꯡꯕꯁꯦ ꯀꯌꯥꯝ ꯀꯨꯏꯔꯦ ꯍꯥ ꯑꯣ ꯑꯩꯒꯤ ꯌꯨꯇꯨꯕ ꯍꯥꯡꯕꯁꯦ ꯕꯤꯗ꯭ꯌꯥ ꯚꯨꯁꯟ ꯁꯔꯃ 6 monthꯃꯨꯛ ꯐꯥꯔꯦ ꯕꯤꯗ꯭ꯌꯥ ꯚꯨꯁꯟ ꯁꯔꯃ ꯀꯩꯅꯣ ꯑꯩꯒꯤ ꯌꯨꯇꯨꯕ ꯍꯥꯡꯕꯁꯦ 6 monthꯃꯨꯛꯀꯗꯤ ꯐꯥꯔꯦ ꯎꯁꯥꯂꯦꯃ ꯕ꯭ꯂꯣꯛꯅ ꯆꯨꯝꯃꯤ ꯃꯥꯅ ꯍꯥꯏꯗꯣ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯄꯒꯤ ꯃꯤꯉꯣꯟꯗ ꯊꯤꯅ ꯉꯥꯡꯕ ꯍꯧꯅꯗꯦ ꯎꯁꯥ ꯆꯨꯝꯃꯤꯀꯣ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯄꯒꯤꯗꯃꯛꯇ ꯃꯤꯉꯣꯟꯗ ꯊꯤꯅ ꯉꯥꯡꯕ ꯍꯧꯅꯗꯦ ꯃꯥꯏ ꯆꯦꯅꯦꯜꯗ ꯁꯤꯗꯅꯕꯒꯤꯗꯃꯛꯇ ꯇꯧꯅꯕꯅꯤ ꯍꯥꯏꯕꯀꯣ ꯑꯗꯨꯅꯤ ꯃꯥꯂꯦꯝ ꯐꯥꯝ ꯄ꯭ꯔꯣꯗꯛꯅ ꯕꯤꯟꯗꯤꯌꯥ ꯍꯥꯏꯔꯦ ꯕꯤꯟꯗꯤꯌꯥ ꯃꯥꯂꯦꯝ ꯐꯥꯝ ꯄ꯭ꯔꯣꯗꯛꯅ ꯕꯤꯟꯗꯤꯌꯥꯁꯦ ꯀꯅꯥ ꯌꯥꯎꯏꯁꯤꯒ ꯕꯤꯟꯗꯤꯌꯥꯁꯦ ꯃꯥꯂꯦꯝ ꯐꯥꯝ ꯄ꯭ꯔꯣꯗꯛꯅ ꯍꯥꯏꯌꯦ ꯎꯁꯥ ꯀꯩꯝꯇ ꯈꯜꯂꯨꯅꯨꯗ ꯂꯨꯂꯨ ꯀꯦꯊꯕꯤ ꯍꯥꯏ ꯂꯨꯂꯨ ꯀꯦꯊꯕꯤ ꯋꯦꯜꯀꯝ ꯂꯨꯂꯨ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯂꯥꯛꯄꯩꯗꯃꯛꯇ ꯋꯦꯜꯀꯝ ꯑꯟꯖꯂꯤ ꯂꯨꯀ꯭ꯔꯝꯅ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯕꯗ ꯌꯥꯝꯅ ꯋꯥꯈ꯭ꯔ ꯄꯣꯠꯅꯤ ꯆꯨꯝꯃꯤ ꯑꯟꯖꯂꯤ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯕꯗ ꯌꯥꯝ ꯋꯥꯏ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯅ ꯑꯦꯛꯗꯝ ꯊꯣꯡꯕꯒꯤ ꯇꯧꯕꯒꯤ ꯖꯍꯥ ꯑꯃ ꯇꯧꯕꯁꯦ ꯌꯨꯝ ꯑꯃꯒꯤ ꯀꯞꯄꯛꯄ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯃꯛꯄꯁꯦ ꯑꯦꯗꯤꯠ ꯇꯧꯕꯗ ꯀꯌꯥꯝ ꯃꯇꯝ ꯆꯪꯉꯤꯕ ꯑꯗꯨꯅꯤ ꯑꯉꯥꯡꯁꯤꯡꯒ ꯌꯥꯎꯕꯅꯦ ꯌꯥꯝ ꯋꯥꯏ ꯔꯨꯄꯥꯂꯤꯁꯤꯡꯅ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯔꯦ ꯃꯥꯂꯦꯝ ꯐꯥꯝ ꯄ꯭ꯔꯣꯗꯛꯅ ꯂꯨꯂꯨ ꯍꯥꯏꯅ ꯀꯧꯔꯛꯑꯦ ꯂꯥꯏꯁ꯭ꯔꯝ ꯁꯪꯒꯤꯇꯥꯅ ꯀꯩꯅꯣ ꯇꯧꯔꯦ ꯀꯔꯤ ꯍꯥꯏ ꯂꯨꯂꯨꯁꯨ ꯂꯥꯛꯑꯦ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯁꯪꯒꯤꯇꯥꯅ ꯑꯥꯔ ꯖꯦ ꯃꯤꯇꯩ ꯕ꯭ꯂꯣꯛꯅ ꯌꯨꯇꯨꯕ ꯃꯥꯂꯤꯛꯁꯦ ꯀꯅꯥꯅꯣ ꯏꯆꯦ
ꯌꯨꯇꯨꯕ ꯃꯥꯂꯤꯛꯁꯦ ꯀꯅꯥꯅꯣ ꯏꯆꯦ ꯑꯩꯁꯨ ꯈꯪꯗꯦꯅꯦ ꯑꯥꯔꯖꯦ ꯅꯪ ꯈꯪꯉꯗꯤ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯂꯨꯂꯨ ꯀꯩꯊꯕꯤꯅ ꯏꯆꯦ ꯀꯥꯏꯒꯤꯅꯣ ꯀꯥꯏꯒꯤꯅꯣ ꯌꯨꯝ ꯂꯨꯂꯨꯅ ꯏꯆꯦ ꯆꯤꯆꯦ ꯀꯥꯏꯒꯤꯅꯣ ꯌꯨꯝ ꯑꯣ ꯂꯨꯂꯨ ꯑꯩꯁꯦꯀꯣ ꯔꯥꯅꯤꯄꯨꯔꯒꯤꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯅ ꯔꯣꯡꯄꯨꯔ ꯑꯦꯗꯤꯁꯤ ꯀꯣꯂꯤꯗ ꯂꯩꯔꯦ ꯁꯤꯒ ꯁꯤꯐ ꯇꯧꯔꯛꯑꯦ ꯎꯁꯥ ꯂꯩꯃ ꯕ꯭ꯂꯣꯛꯅ ꯂꯨꯂꯨꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯎꯁꯥꯅ ꯂꯨꯂꯨ ꯅꯪꯉꯣꯟꯗ ꯎꯁꯥꯅ ꯌꯥꯝ ꯅꯨꯡꯁꯤꯌꯦꯅ ꯍꯥꯏꯔꯛꯑꯦ ꯂꯨꯂꯨ ꯀꯦꯊꯕꯤꯅ ꯍꯥꯏꯔꯦ ꯃꯥꯂꯦꯝ ꯍꯦꯜꯂꯣ ꯍꯥꯏꯔꯦ ꯃꯥꯂꯦꯝꯗ ꯍꯦꯜꯂꯣ ꯍꯥꯏꯔꯦ ꯂꯨꯂꯨꯅ ꯁꯪꯒꯤꯇꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏꯔꯛꯑꯦ ꯃꯥꯂꯦꯝꯅ ꯏꯆꯥꯁꯥ ꯏꯅꯥꯎꯆꯥ ꯈꯥꯡꯕ ꯉꯥꯏꯕꯇ ꯀꯜꯂꯣꯏ ꯃꯥꯂꯦꯝꯅ ꯍꯥꯏꯔꯛꯑꯦ ꯏꯆꯥꯁꯥ ꯏꯅꯥꯎꯁꯥ ꯈꯪꯕ ꯉꯥꯏꯕ ꯀꯜꯂꯨ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦꯕ ꯃꯥꯁꯨꯀꯣ ꯍꯣꯏ ꯆꯨꯝꯃꯤ ꯈꯥꯡꯕ ꯀꯟꯕꯅ ꯀꯩꯅꯣ ꯑꯣꯏꯗꯣꯏꯅꯤ ꯁꯪꯒꯤꯇꯥꯅ ꯍꯥꯏꯔꯛꯑꯦ ꯅꯨꯡꯉꯥꯏꯔꯤ ꯅꯪꯗꯤ ꯌꯥꯔꯦ ꯑꯩꯁꯦ ꯂꯨꯂꯨꯗ ꯍꯥꯏꯔꯛꯏꯅꯤ ꯂꯨꯂꯨꯅ ꯎꯁꯥ ꯂꯩꯃ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯔꯛꯑꯦ ꯑꯥꯔ ꯖꯦ ꯃꯤꯇꯩꯅ ꯂꯨꯂꯨ ꯅꯨꯡꯉꯥꯏꯔꯤꯕ ꯍꯪꯉꯛꯑꯦ ꯂꯥꯏꯁ꯭ꯔꯝ ꯁꯪꯒꯤꯇꯥꯅ ꯗꯣꯆꯥ ꯃꯣꯅꯨꯗꯤ ꯑꯣ ꯀꯩꯅꯣ ꯃꯨꯅꯨ ꯇꯨꯝꯃꯤ ꯕꯤꯁ꯭ꯋꯖꯤꯠ ꯁꯤꯡꯍ ꯍꯥꯏ ꯐ꯭ꯔꯦꯟ ꯋꯦꯜꯀꯝ ꯕꯤꯁ꯭ꯋꯖꯤꯠ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯆꯪꯉꯛꯄꯩꯗꯃꯛꯇ ꯂꯥꯏꯚ ꯚꯤꯗꯤꯑꯣ ꯆꯪꯉꯛꯄꯩꯗꯃꯛꯇ ꯋꯦꯜꯀꯝ ꯂꯨꯂꯨꯅ ꯅꯨꯡꯉꯥꯏꯔꯤꯌꯦ ꯁꯪꯒꯤꯇꯥ ꯍꯥꯏꯔꯦ ꯑꯣ ꯄꯥꯔꯤ ꯏꯃꯣ ꯃꯨꯛꯕꯥꯡ ꯂꯥꯛꯑꯦ ꯋꯦꯜꯀꯝ ꯏꯆꯦ ꯍꯦꯜꯂꯣ ꯃꯌꯥꯝ ꯍꯥꯏꯔꯦ ꯃꯌꯥꯝ ꯄꯨꯔꯞ ꯈꯨꯔꯝꯃꯦ ꯏꯆꯦ ꯄꯥꯔꯤ ꯏꯃꯣꯝꯅ ꯂꯨꯂꯨꯅ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯇꯥꯔꯦ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯇꯥꯔꯦ ꯗꯥ ꯑꯥꯔꯖꯦꯗ ꯃꯥꯂꯦꯝꯅ ꯍꯥꯏꯔꯦ ꯂꯨꯂꯨ ꯀꯧꯔꯛꯑꯦ ꯂꯨꯂꯨ ꯄꯥꯔꯤ ꯏꯃꯣꯝ ꯏꯆꯦ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯗꯤ ꯌꯥꯏ ꯑꯣ ꯂꯨꯂꯨꯅ ꯄꯥꯔꯤ ꯏꯃꯣꯝ ꯏꯆꯦꯗ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯎꯁꯥꯅꯁꯨ ꯂꯨꯂꯨ ꯅꯪ ꯋꯥ ꯉꯥꯡꯕꯁꯦ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯎꯁꯥꯅꯁꯨ ꯂꯨꯂꯨꯗ ꯍꯥꯏꯔꯛꯑꯦ ꯂꯨꯂꯨꯒꯤ ꯋꯥ ꯉꯥꯡꯕꯗꯣ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯅ ꯍꯥꯏꯔꯛꯑꯦ ꯄꯥꯔꯤ ꯏꯃꯣꯝ ꯃꯨꯛꯕꯥꯡꯅ ꯃꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤ ꯕꯤꯁ꯭ꯋꯖꯤꯠꯅ ꯐ꯭ꯔꯦꯟꯁꯦ ꯀꯩ ꯂꯝꯗꯒꯤꯅꯣ ꯑꯩꯁꯦ ꯔꯥꯅꯤꯄꯨꯔꯗꯒꯤꯅꯤ ꯔꯣꯡꯄꯨꯔꯗ ꯂꯩꯔꯤ ꯍꯧꯖꯤꯛ ꯃꯥꯂꯦꯝ ꯐꯥꯝ ꯄ꯭ꯔꯣꯗꯛꯅ ꯍꯥꯏꯔꯛꯑꯦ ꯎꯁꯥ ꯈꯨꯃꯟ ꯄꯨꯟꯁꯤꯕ ꯃꯥꯂꯦꯝꯅ ꯍꯥꯏ ꯎꯁꯥ ꯈꯨꯃꯟ ꯄꯨꯟꯁꯤꯕ ꯍꯥꯏꯔꯦ ꯃꯥꯂꯦꯝꯅ ꯀꯨꯝ ꯍꯥꯏꯔꯛꯑꯦ ꯄꯥꯔꯤ ꯏꯃꯣꯝ ꯃꯨꯛꯕꯥꯡ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯃꯌꯥꯝ ꯑꯃꯅ ꯁꯤꯒ ꯀꯩꯅꯣ ꯇꯧꯅꯕ ꯌꯥꯎꯔꯗꯤ ꯁꯞꯄꯣꯔꯠ ꯇꯧꯅꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁꯞꯄꯣꯔꯠ ꯇꯧꯅꯁꯤꯀꯣ ꯑꯗꯨꯅꯤ ꯑꯩ ꯍꯥꯏꯅꯤꯡꯉꯤꯁꯦ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯗꯕ ꯌꯥꯎꯅꯔꯁꯨ ꯑꯃ ꯄꯨꯝꯅꯃꯛꯇ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯅꯁꯤ ꯂꯨꯂꯨꯅ ꯀꯩꯅꯣꯝ ꯍꯪꯒꯦꯕ ꯃꯌꯥꯝꯗ ꯍꯥꯏꯔꯛꯑꯦ ꯍꯪꯉꯨ ꯂꯨꯂꯨ ꯀꯔꯤ ꯍꯪꯗꯣꯏꯅꯣ ꯕꯤꯁ꯭ꯋꯖꯤꯠ ꯁꯤꯡꯍ ꯑꯣ ꯑꯥꯏ ꯄꯥꯔꯤ ꯏꯃꯣ ꯃꯨꯛꯕꯥꯡꯅ ꯑꯩꯁꯨ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯌꯥꯝ ꯅꯨꯡꯁꯤ ꯂꯨꯂꯨ ꯅꯨꯡꯁꯤꯕꯤ ꯍꯥꯏꯔꯦ ꯂꯨꯂꯨꯗ ꯏꯁꯄꯤꯁꯦꯜꯂꯤ ꯑꯣꯏꯅ ꯅꯨꯡꯁꯤꯕꯤ ꯍꯥꯏꯅ ꯀꯧꯔꯛꯑꯦ ꯍꯥꯔꯠ ꯁꯦꯞꯀꯤ ꯁꯤꯝꯕꯣꯜꯒ ꯊꯥꯔꯛꯅ ꯄꯥꯔꯤ ꯏꯃꯣꯝꯅ ꯂꯨꯂꯨꯅ ꯎꯁꯥꯗ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯔꯛꯑꯦ ꯕꯦꯝꯆꯥ ꯃꯤꯗꯤ ꯑꯩ ꯗꯨꯀꯥꯟ ꯌꯧꯔꯦ ꯍꯥꯏ ꯆꯦ ꯕꯦꯝꯆꯥ ꯅꯪ ꯗꯨꯀꯥꯟ ꯌꯧꯔꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯋꯥꯔꯤꯁꯤꯡꯁꯦ ꯑꯗꯨꯝ ꯌꯦꯡꯉ ꯆꯠꯂꯨꯀꯣ ꯈꯣꯡꯎꯞ ꯗꯨꯀꯥꯟꯗꯩ ꯍꯜꯂꯛꯑꯒ ꯈꯣꯡꯎꯞ ꯔꯤꯄ꯭ꯂꯥꯏ ꯇꯧꯔꯛꯑꯣ ꯃꯦꯁꯦꯁ ꯇꯧꯔꯛꯑꯣ ꯃꯥꯂꯦꯝ ꯐꯥꯝ ꯄ꯭ꯔꯣꯗꯛꯅ ꯖꯨꯂꯤꯌꯥ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯥꯏ ꯑꯣ ꯉꯁꯤꯗꯤ ꯑꯩꯅꯦ ꯀꯩꯅꯣ ꯇꯥꯔꯦ ꯆꯤꯛꯀꯟ ꯊꯣꯡꯕ ꯑꯣꯏꯅ ꯆꯥꯔꯦ ꯎꯁꯥ ꯂꯩꯃ ꯕ꯭ꯂꯣꯛꯅ ꯕꯦꯝꯂꯩ ꯃꯨꯛ ꯂꯥꯏꯚ ꯇꯧꯔꯤ ꯃꯥꯜꯂꯦ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯑꯦ ꯑꯩ ꯕꯦꯝꯂꯩꯁꯦ ꯅꯣꯇꯤꯐꯤꯀꯦꯁꯟꯕꯨꯗꯤ ꯂꯥꯛꯑꯦ ꯃꯌꯥꯝ ꯑꯩꯁꯦ ꯂꯣꯏꯔꯒ ꯃꯥꯒꯤꯗꯨꯒ ꯆꯪꯉꯣ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯩꯁꯤꯅ ꯍꯥꯜꯂꯕꯅꯤꯅ ꯃꯥꯂꯦꯝ ꯂꯥꯏꯁ꯭ꯔꯝ ꯁꯪꯒꯤꯇꯥ ꯂꯨꯂꯨꯁꯦ ꯀꯥꯏꯒꯤꯅꯣ ꯍꯥꯏ ꯂꯨꯂꯨ ꯁꯪꯒꯤꯇꯥꯅ ꯍꯪꯉꯤ ꯅꯪꯁꯦ ꯀꯥꯏꯒꯤꯅꯣ ꯍꯥꯏꯅ ꯄꯥꯔꯤ ꯏꯃꯣꯝ ꯃꯨꯛꯕꯥꯡ ꯃꯥꯂꯦꯝ ꯏꯅꯥꯎ ꯀꯔꯝ ꯄꯥꯜꯂꯤ ꯍꯥꯏꯔꯦ ꯃꯥꯂꯦꯝꯅ ꯈꯨꯃꯟ ꯄꯨꯟꯁꯤꯕ ꯒꯨꯗ ꯏꯚꯤꯅꯤꯡ ꯍꯥꯏꯔꯛꯑꯦ ꯂꯨꯂꯨ ꯀꯦꯊꯤꯕꯤꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯊꯧꯗꯣꯛ ꯊꯣꯛꯄꯁꯤꯗꯤꯀꯣ ꯑꯩꯈꯣꯏ ꯀꯁꯥꯔꯒꯤ ꯌꯨꯇꯨꯕꯔ ꯀꯅꯥꯝ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯅꯗꯕ ꯃꯅꯤꯄꯨꯔꯒꯤꯕꯨꯗꯤ ꯅꯦꯠ ꯂꯩꯇꯕꯅꯤꯅ ꯀꯣ ꯑꯩꯒꯤꯁꯦ ꯁꯨꯝ ꯆꯝꯅ ꯍꯪꯕꯅꯤꯀꯣ
ꯃꯅꯤ ꯂꯨꯂꯨ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯇꯧꯊꯣꯛꯄꯁꯤꯗꯤ ꯑꯩꯈꯣꯏ ꯀꯅꯥꯝꯕꯨꯗꯤ ꯊꯥꯡꯒꯠꯅꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯄꯨꯝꯅꯃꯛ ꯁꯤꯈꯤꯕ ꯇꯥꯔꯦ ꯑꯩꯈꯣꯏꯁꯦ ꯑꯗꯨꯗꯨꯅ ꯑꯗꯨꯝ ꯂꯥꯏꯚ ꯆꯠꯄ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯑꯃꯅꯤ ꯑꯃꯅꯤꯕꯨꯗꯤ ꯊꯥꯡꯒꯠꯄ ꯍꯧꯔꯅꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯆꯦꯅꯦꯜꯁꯦ ꯌꯥꯔꯔꯣꯏꯕꯗꯣ ꯅꯠꯇ꯭ꯔꯗꯤ ꯂꯨꯂꯨ ꯀꯦꯊꯕꯤ ꯑꯩ ꯕꯤꯅꯥ ꯀꯥꯟꯙꯤꯒꯤꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯁꯣꯅꯥꯏ ꯑꯣ ꯂꯨꯂꯨꯁꯦ ꯂꯨꯍꯣꯡꯉꯦ ꯃꯥꯁꯦ ꯕꯤꯅꯥ ꯀꯥꯟꯙꯤꯒꯤꯅꯤ ꯍꯥꯏ ꯁꯨꯅꯥꯏꯒꯤ ꯑꯣꯏꯔꯦ ꯍꯥꯏ ꯃꯥ ꯁꯨꯅꯥꯏꯗ ꯂꯨꯍꯣꯡꯉꯤꯅꯤ ꯎꯁꯥ ꯂꯩꯃ ꯕ꯭ꯂꯣꯛ ꯑꯥꯔ ꯖꯦ ꯂꯩꯔꯤꯕꯣ ꯆꯠꯈꯤꯅꯨꯀꯣ ꯑꯥꯔ ꯖꯦ ꯕ꯭ꯔꯣ ꯅꯪ ꯂꯩꯔꯤꯕꯣ ꯆꯠꯈ꯭ꯔꯕꯣ ꯂꯥꯏꯁ꯭ꯔꯝ ꯁꯪꯒꯤꯗ ꯑꯠꯁꯥ ꯑꯠꯁꯥ ꯍꯥꯏꯔꯦ ꯈꯪꯉꯤ ꯈꯪꯉꯤ ꯍꯥꯏꯅꯦ ꯃꯥꯏꯁꯦ ꯄꯥꯔꯤ ꯏꯃꯣꯝꯅ ꯂꯥꯏꯐ ꯍꯣꯁ ꯏꯅꯥꯎꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯑꯣ ꯊꯦꯡꯀ꯭ꯌꯨ ꯏꯆꯦ ꯊꯥꯒꯠꯄꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯩꯉꯣꯟꯗꯁꯨ ꯂꯥꯞ ꯁꯤꯃꯣ ꯄꯤꯔꯦ ꯊꯦꯡꯀ꯭ꯌꯨ ꯃꯥꯂꯦꯝ ꯐꯥꯝ ꯄ꯭ꯔꯣꯗꯛꯅ ꯄꯥꯔꯤ ꯏꯃꯣꯝ ꯉꯁꯤ ꯍꯧꯖꯤꯛꯇꯒꯤ ꯈꯣꯡꯂꯩ ꯁꯨꯗꯦ ꯍꯌꯦꯡ ꯑꯣ ꯀꯩ ꯍꯥꯏꯅꯣ ꯑꯣ ꯄꯥꯔꯤ ꯏꯃꯣꯝ ꯉꯁꯤ ꯍꯧꯖꯤꯛ ꯉꯁꯤ ꯍꯧꯒꯠꯀꯦ ꯉꯁꯤ ꯀꯩ ꯍꯥꯏꯅꯤ ꯄꯥꯔꯤ ꯏꯃꯣꯝ ꯉꯁꯤ ꯍꯧꯒꯠꯀꯦ ꯈꯣꯡꯂꯩ ꯁꯨꯗꯦ ꯍꯌꯦꯡ ꯁꯥꯐꯣꯡꯒꯦ ꯁꯅꯥ ꯄꯨꯌꯥ ꯈꯣꯡꯂꯩ ꯀꯩꯅꯣ ꯉꯥꯛꯆꯩ ꯁꯅꯥꯄꯨꯌꯥ ꯈꯣꯡꯂꯩ ꯉꯥꯛꯆꯩ ꯌꯥꯏ ꯃꯥꯂꯦꯝꯅ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯃꯑꯣꯡꯗ ꯏꯔꯦ ꯏꯆꯦ ꯄꯥꯔꯤ ꯅꯪ ꯐꯖꯅ ꯄꯥꯕꯤꯔꯣ ꯁꯤꯁꯦ ꯂꯨ ꯀꯩꯊꯕꯤ ꯗꯨꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯤꯁꯨ ꯆꯦꯅꯦꯜꯁꯦ ꯌꯥꯔꯣꯏꯕ ꯑꯗꯨꯒꯤ ꯑꯩꯁꯨ ꯚꯤꯗꯤꯑꯣ ꯇꯧꯅꯤꯡꯉꯦ ꯍꯣꯏ ꯚꯤꯗꯤꯑꯣ ꯇꯧ ꯂꯨꯂꯨ ꯑꯩꯁꯨ ꯗꯣꯅꯤ ꯌꯥꯗꯕꯗꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯚꯤꯗꯤꯑꯣꯁꯦ ꯇꯧꯅꯕꯗꯤ ꯑꯩꯁꯨ ꯉꯁꯤꯁꯦ ꯑꯩꯒꯤ ꯐꯥꯔꯁ ꯚꯤꯗꯤꯑꯣꯅꯦꯕꯀꯣ ꯐꯥꯔꯁ ꯂꯥꯏꯚ ꯚꯤꯗꯤꯑꯣꯅꯤ ꯇꯧꯔꯤꯁꯦ ꯑꯥꯔ ꯖꯦ ꯃꯤꯗꯤ ꯕ꯭ꯂꯣꯛꯅ ꯎꯁꯥ ꯏꯆꯦ ꯂꯩꯌꯦ ꯍꯥꯏꯔꯛꯑꯦ ꯑꯣ ꯑꯥꯔ ꯖꯦ ꯂꯩ ꯍꯥꯏꯔꯦ ꯕꯦꯝꯆꯥ ꯃꯤꯇꯩꯅ ꯁꯪꯒꯤꯇꯥ ꯑꯩꯉꯣꯟꯗ ꯖꯣꯏꯟ ꯇꯧꯈ꯭ꯔꯕ ꯁꯪꯒꯤꯇꯥ ꯆꯦ ꯕꯦꯝꯆꯥ ꯃꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯔꯕ ꯍꯥꯏꯌꯦ ꯂꯨꯂꯨ ꯀꯩꯊꯦꯕꯤꯅ ꯄꯥꯔꯤ ꯏꯃꯣꯝꯁꯨ ꯄꯥꯔꯤ ꯏꯃꯣꯝꯁꯨ ꯍꯣꯖꯥꯏꯒꯤꯅꯤꯀꯣ ꯍꯥꯏꯔꯤ ꯏꯆꯦ ꯄꯥꯔꯤ ꯏꯃꯣꯝꯁꯦ ꯍꯣꯖꯥꯏꯒꯤꯔꯣ ꯂꯥꯏꯁ꯭ꯔꯝ ꯁꯪꯒꯤꯇꯥꯅ ꯄꯥꯔꯤ ꯏꯃꯣꯝ ꯏꯆꯦ ꯅꯨꯡꯉꯥꯏꯔꯤꯀꯣ ꯍꯥꯏꯔꯛꯏ ꯕꯦꯝꯆꯥ ꯃꯤꯇꯩꯅ ꯏꯆꯦ ꯄꯥꯔꯤ ꯎꯗꯕ ꯀꯨꯏꯔꯦ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯍꯥꯏꯔꯛꯑꯦ ꯑꯟꯖꯂꯤꯁꯨ ꯍꯥꯏꯔꯛꯑꯦ ꯂꯨꯂꯨ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯔꯦ ꯂꯨꯂꯨ ꯑꯟꯖꯂꯤꯗꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯑꯣ ꯕꯤꯁ꯭ꯋꯖꯤꯠꯁꯤꯅ ꯐ꯭ꯔꯦꯟꯁꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏꯔꯦ ꯐ꯭ꯔꯦꯟꯁꯦ ꯅꯨꯡꯉꯥꯏꯔꯤ ꯕꯤꯁ꯭ꯋꯖꯤꯠ ꯃꯥꯂꯦꯝ ꯄ꯭ꯔꯣꯗꯛꯅ ꯀꯧꯔꯛꯑꯦ ꯑꯟꯖꯂꯤ ꯍꯥꯏꯅ ꯆꯃꯆꯦꯅ ꯂꯨꯂꯨ ꯁꯣꯅꯥꯏ ꯀꯥꯏꯗꯅꯣ ꯑꯩꯁꯨ ꯁꯣꯅꯥꯏꯗ ꯌꯨꯝ ꯄꯥꯜꯂꯤꯅꯦ ꯑꯩ ꯂꯨꯂꯨ ꯆꯦ ꯕꯦꯝꯆꯥꯅ ꯅꯉꯣꯟꯗ ꯍꯪꯉꯦ ꯅꯪ ꯁꯣꯅꯥꯏ ꯀꯗꯥꯏꯗ ꯌꯨꯝ ꯄꯥꯜꯂꯤꯅꯣ ꯍꯥꯏꯅ ꯎꯁꯥ ꯂꯩꯃꯅ ꯍꯥꯏ ꯑꯥꯔ ꯖꯦ ꯑꯣꯟꯗ ꯂꯩꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯩ ꯑꯣ ꯆꯦ ꯎꯁꯥꯅ ꯍꯥꯏꯔꯦ ꯑꯥꯔ ꯖꯦ ꯅꯪ ꯑꯣꯟꯗ ꯂꯩꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯦꯅ ꯂꯨꯂꯨ ꯀꯩꯊꯕꯤꯅ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯔꯛꯑꯒꯦ ꯅꯨꯡꯕꯨꯗꯤ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯗꯣ ꯑꯣꯏꯔꯒꯁꯨ ꯇꯧꯗꯕꯗꯤ ꯇꯧꯗꯕꯗꯤ ꯌꯥꯗꯕꯅꯤꯅꯀꯣ ꯑꯩꯒꯤꯗꯤ ꯆꯦꯅꯦꯜꯁꯨ ꯄꯤꯛꯏ ꯌꯥꯏ ꯑꯣ ꯂꯨꯂꯨ ꯃꯥ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯔꯒꯦ ꯌꯥꯏ ꯑꯗꯨꯗꯣ ꯇꯧꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯆꯦꯅꯦꯜꯁꯨ ꯄꯤꯛꯄꯅꯤꯅꯀꯣ ꯇꯧꯔꯛꯑꯒꯦ ꯍꯥꯏꯅ ꯍꯣꯏ ꯂꯨꯂꯨ ꯇꯧꯔꯛꯑꯣ ꯁꯞꯄꯣꯔꯠ ꯇꯧꯔꯛꯀꯦ ꯂꯨꯂꯨ ꯀꯩꯊꯕꯤ ꯑꯟꯖꯂꯤ ꯍꯣꯏ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯔꯦ ꯂꯨꯂꯨꯅ ꯑꯟꯖꯂꯤꯗ ꯍꯥꯏꯔꯦ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯅ ꯄꯥꯔꯤ ꯏꯃꯣꯝ ꯃꯨꯛꯕꯥꯡꯅ ꯁꯪꯒꯤꯇꯥ ꯏꯅꯥꯎ ꯅꯨꯡꯉꯥꯏꯔꯤꯌꯦ ꯍꯥꯏꯔꯦ ꯁꯪꯒꯤꯇꯥ ꯅꯉꯣꯟꯗ ꯄꯥꯔꯤ ꯏꯃꯣꯝꯅ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯂꯨꯂꯨ ꯀꯩꯊꯕꯤ ꯑꯩ ꯕꯦꯝꯆꯥ ꯑꯩ ꯁꯦꯂꯨꯗ ꯍꯥꯏꯌꯦ ꯆꯦ ꯕꯦꯝꯆꯥ ꯃꯥ ꯁꯦꯂꯨꯗ ꯊꯥꯖꯔꯤꯅꯤ ꯍꯥꯏꯌꯦ ꯁꯣꯅꯥꯏ ꯁꯦꯂꯨꯗ ꯃꯥꯂꯦꯝ ꯐꯥꯝ ꯄ꯭ꯔꯣꯗꯛ ꯑꯣꯟ ꯂꯩꯌꯦ ꯑꯟꯖꯂꯤ ꯂꯨꯀ꯭ꯔꯝꯅ ꯃꯥꯂꯦꯝ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯔꯦ ꯑꯥꯔ ꯖꯦ ꯃꯤꯇꯩ ꯕ꯭ꯂꯣꯛꯁꯤ ꯏꯆꯦ ꯎꯁꯥ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯔꯦ ꯕꯦꯝꯆꯥ ꯃꯤꯇꯩꯅ ꯂꯨꯂꯨ ꯑꯣ ꯑꯩ ꯃꯣꯡꯒꯣꯜꯄꯨꯔꯗꯅꯤ ꯍꯥꯏ ꯆꯦ ꯕꯦꯝꯆꯥ ꯅꯪ ꯃꯣꯡꯒꯣꯜꯄꯨꯔꯗꯔꯣ ꯑꯩ ꯈꯪꯗꯦ ꯉꯁꯤꯇꯪ ꯈꯪꯉꯤ ꯎꯁꯥ ꯂꯩꯃꯅ ꯂꯨꯂꯨ ꯁꯞꯄꯣꯔꯠ ꯇꯧꯔꯝꯃꯣ ꯕꯦꯜ ꯑꯥꯏꯀꯣꯟꯁꯨ ꯑꯣꯟ ꯇꯧꯔꯝꯃꯣꯏ ꯂꯨꯂꯨ ꯎꯁꯥꯅ ꯃꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯔꯦ ꯕꯦꯜ ꯑꯥꯏꯀꯣꯟꯁꯨ ꯑꯣꯟ ꯇꯧꯔꯝꯃꯣꯏ ꯃꯦꯝꯆꯥ ꯃꯤꯇꯩꯅ ꯏꯆꯦ ꯄꯥꯔꯤ ꯈꯨꯔꯨꯝꯃꯛꯑꯦ ꯍꯥꯏ ꯎꯁꯥ ꯂꯩꯃꯕꯣꯡꯅ ꯑꯁꯨꯝ ꯁꯤꯝꯄꯜ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯍꯥꯞꯄꯛꯑꯣ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯈꯜꯂꯤꯅꯤ ꯑꯗꯨꯝ ꯁꯤꯝꯄꯜ ꯑꯣꯏꯕ ꯚꯤꯗꯤꯑꯣꯗꯣ ꯍꯥꯞꯆꯔꯛꯀꯦ ꯍꯥꯏꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯔꯛꯑꯣ
lulu kethebi o dudi naknarene nong phadok koithok lo uai o naknare maga chi bemcha ga do nong phadok koithor uai pari imo mubang na bemcha love symbol pire kari mathel charage ai pari mom na chage ai bemcha bitin rj bro hai kaure lulu kethebi na hoi taurage nangsu hayeng kaino hairang ta tariko kanom hayra kanom hayeng tariko haire yang tariko kanom haire RJ mite blog na ise bemchai ai chanu pa hogale ise bemcha kore bemcha mite ise pari ai mai thongba chai usale mo bono lulu di chabi paisan lo mayam kane ꯇꯧꯅꯕ ꯕꯦꯝꯆꯥꯃꯤꯗꯤ ꯑꯗꯨ ꯂꯨꯂꯨ ꯑꯩꯗꯤ ꯒꯨꯍꯥꯇꯤꯗ ꯂꯩꯌꯦ ꯍꯧꯖꯤꯛ ꯂꯨꯂꯨ ꯆꯦ ꯕꯦꯝꯆꯥꯗꯤ ꯃꯥ ꯍꯧꯖꯤꯛ ꯒꯨꯍꯥꯇꯤꯗ ꯂꯩꯌꯦ ꯄꯥꯔꯤ ꯃꯣꯃꯣꯕꯥꯡꯅ ꯍꯣꯏ ꯍꯣꯖꯥꯏꯒꯤꯅꯤ ꯑꯩꯗꯤ ꯚꯤꯗꯤꯑꯣ ꯁꯨꯝ ꯊꯥꯡꯒꯠꯄꯅꯤ ꯊꯥꯡꯒꯠꯂꯛ ꯊꯥꯡꯒꯠ ꯊꯥꯡꯒꯠꯂꯛꯄꯅꯤ ꯀꯩꯅꯣ ꯍꯥꯏꯁꯦ ꯀꯥꯡ ꯂꯥꯏ ꯄꯥꯛꯄꯤ ꯃꯔꯤ ꯂꯩꯕ ꯑꯣꯏꯕ ꯀꯩꯅꯣ ꯀꯪꯂꯩꯄꯥꯛꯀꯤ ꯃꯔꯤ ꯂꯩꯕ ꯑꯣꯏꯕ ꯍꯥꯏꯕ ꯁꯤ ꯕꯦꯝꯆꯥꯃꯤꯗ ꯖꯨꯂꯤꯌꯥ ꯄꯥꯄꯨꯗꯤ ꯀꯥꯏꯗꯥꯏ ꯄꯥꯄꯨꯁꯨ ꯂꯥꯛꯑꯦ ꯆꯦ ꯕꯦꯝꯆꯥ ꯂꯩꯌꯦ ꯃꯥꯁꯨ ꯃꯌꯥꯝ ꯋꯥꯔꯤ ꯑꯝꯇ ꯁꯥꯕꯤꯔꯝꯃꯨꯀꯣ ꯑꯩ ꯑꯗꯨꯝ ꯑꯩ ꯑꯗꯨꯝ ꯂꯥꯛꯀꯦ ꯑꯩ ꯏꯆꯥꯅꯨꯄꯥꯁꯦ ꯑꯝꯇꯪ ꯀꯩꯅꯣ ꯇꯧꯒꯦ ꯀꯞꯄꯛꯑꯦ ꯑꯩ ꯂꯥꯛꯀꯦ ꯉꯥꯛꯇꯪ ꯋꯥꯔꯤ ꯁꯥꯔꯝꯃꯣ ꯑꯩ ꯆꯪꯉꯛꯀꯦ
Hello ma'am. Ma'am si sana habo. Angang lawkhat piruro haire ngonda lulu aigi connect leye. Se pemchana hoi iche pari video engani ko ai chan pa se kapi hujik tum hola pegi ma'am leinari ba pari mo mubang na ai khoi puna mak support tawmina si adosu masa leite ekhoi ichin inauni haine kapana nusi bani to look at bina ai busu ma'am support tabiram mai usale ma blog na chumi iche imom hai desmani goswam hai manipur mitei sing bontrapurda leiba borang museum da relief material khara pibadu thagachari hai thank you usalema blog na live se khatam tata bye bye angang chenbika hai sisi ni adum i hai pabak se ithok tere angang se na ai se luna toko mayam hai pari imomuba aigi wakhali manipurda thakliba thokliba thaudok to aikhoi puna magna video semaga thagaladi mateng khara dasu oigani khali ka panu baba male pa bodangna isa se inau sa puing wakhal mẹ có thùng na đấy mẹ có thùng na re bye mẹ sẽ các bạn sẽ giúp mẹ có thùng na re baba ni pari imo mubang na malem ina wai na kau re mẹ có thùng na rồi bo ai na ngata ngang thi mi ngi si mẹ các bạn sẽ giúp cái hay na cấp cần sẽ mà lên pháp vào đó pari mom nasin lagle matam se sana tigyagi khunjem se chala chalan kapan se pai rồi ok na ko dukan cha kadra leiba me ami cha no pa se ningai tau se tare na Ma'am, ay na siga message ta pahawdaba leiraga saubilu ko. Isa no para ningay sina kan man hina tawre. Ma mina nang dudam ningay kan bray na hayra nini. Ma'am, pero thok na re ko mi mga tangay thok na re. Oh, sauran. Ang makang matchang. Chào sila. Cha, nang susup sa lo. No. Nose da. Okay. Nose da. Nose da. Kim Dodo hi. Ase kamay na ka daw ni. Ma'am, ay lo salage bidi kano se matang sida ko sa ka to de